Channel asina mayambu amukkasu hana taramna ukjari. Channel asibu nungsibirabadi wari khak taraga thokpikin. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Thayna mamangai ngallingi matam amada khul mithung sangamagi manakta changkhiba nupi angang ahal laman amatta khaktana thiba khangdabagi thawong ama toina thoklam jingnaba leiduna khunja miyamna hek thirubasu sakhi sabon oibiyaba polam amata phangdabana wa kanna dingangnaramde adumakpo nimphung imung manungi mi makhaidi asumna hainaram. Hai, nupi, nangne, kunjinda leiriba mithung changasigi manakta changba yadeko. Nangda natte, isa singsu hayo. Makhoi nupana atokpa khatna haidubu kaidongnaba yaurgene. Nangbu mina ningphung ngangnariba sibu karimta tadabra haiwani. Tadeda, kari hainarino. Masin pisidiba, tagan khidraba oin hek tauradana. Tadre hairadi kok hairakpa kaidauge. Masidiba, one, asigi mithung changasigi manakta hek changkhiba nupi angang ahalamanse hekta thiba khangdiyedana mayamna hainarine. Aduna nang sungai, angang sing sungai changanu haise. Aidi kaidobagi asigi manakta changdoriba. O phareni changdradi. Adu angang singda suhayo. Hoise haige. Ado mi mangkhiba singnaradi kok changsilaga thiba yadro. Asungangna dosaro. Hai, thirabanine, phangdabaginine. Kaino haisibo. Sakhi sabon oiba yaba amata phawba hek phangdabro. Phangde. Sakhi sabon oiba yaba amata phawba hek phangde. Adu natradi kaikumba ama hek phangbaga khulgi ningthawda wakalasidana hainarabanine. Khungi ningthawda wakalaga karibu kana dawriba. Mithung sang hanglidudi khungi ningthawgi masen nupaduba aduma kankhanakhragadabduba. Hoine, adusu summine. Asuk kuine thokliba sibo thiba khangdaba mayam siga hairurabadi khulgi ningthawna khut thingjanba yarabanine. Adune khangdre leibakse angam athau sanga chawbana leiba haidu tare. Ibema adu ada lairi. Angangsingda makhoida changhanganu haisidane masida leri koidi. Hoise, aisu haige. Ado moidi angangninane ngamok amada hekta thatpa thingba yaridoribanido. Ngamok ngarang kato watana thamni chatnuda hayo. Hoise, ado thabakpu chapiyeroidro. Chattawribani. Oh, ta sana zawba. Hai, kanano ne? Aine, Thanil ne. Kaidawragene Thanil. Mapalda mukta thokpiro o. Wa mata haige tawbane. Oh, hoi. Kaidawba yawragene. Thanil libo nangna laktana kauridubo. Tata, asomda angang nupi masa amaga laisabi masa amaga thiba khangdreyadana kanna thina horine. Karinone haisibo. Kamdongnani haige. Ai sumunadi khangalkrida. Nupa unaba thokpani haibro kaino nupi angangsingna ningphungang na hawe. Adubu maramdu tangdangbadi amata khangdre. Lao. Adudi leipungda khananaba tawrasi. Makhoina ba amukta ngai bikhoba. Kaidawrage amuk nangna. Asida amta changsanbirao. Kaidawre haibano. Mayam tinbada wado atatai oina haibinuko. Ise adugi oire yarese. Nupa moigi hangnabi wase hekta kanthokpise taweba. Asigumbasida atatai oina songthokluraga mihu zahauduise aikhoidani haisi khandeba. Hai, khomba. Hauzik nupi masa aduga, leisabi aduga,
ꯑꯩꯈꯣꯏꯒꯤ ꯑꯔꯣꯠꯄ ꯊꯝꯕꯗꯨꯗ ꯌꯥꯝ ꯊꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯣ. 이제 시다 숨 탐바. Hey, ꯌꯥꯔꯣꯏ. ꯑꯁꯣꯝꯗ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯁꯟꯗꯣꯛꯅꯔꯦ ꯍꯥꯏꯗꯨ ꯇꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤ ꯊꯣꯝꯖꯤꯟꯅꯔꯛꯂꯗꯕꯅꯤ. ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯑꯩꯅ ꯍꯥꯏꯁꯤ ꯇꯧ. ꯍꯣꯏ ꯍꯣꯏ 이제. ꯃꯣꯏꯁꯤꯅꯅꯦ ꯊꯕꯛꯁꯤ ꯂꯩꯊꯣꯛꯅꯕꯗ ꯍꯣꯠꯅꯕ. ꯁꯣꯝꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯗ ꯐꯥꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦꯕ. ngahaki tungda mithung sang adugi thongjau loliba do kanna kanna thilaklam. ꯍꯣ ꯀꯅꯥꯅꯣ? ꯉꯁꯤꯗꯤ ꯁꯪꯁꯦ ꯊꯣꯡ ꯂꯣꯜꯂꯦ, ꯍꯥꯡꯂꯔꯣꯏ. ꯉꯁꯤꯗꯤ ꯑꯆꯧꯕ ꯃꯤ ꯑꯃ ꯂꯥꯛꯇꯅ ꯊꯣꯡ ꯂꯣꯜꯂꯅꯤꯌꯦ. ꯍꯣꯏ, ꯃꯤ ꯂꯥꯛꯄ ꯂꯥꯛꯇꯕ ꯊꯣꯡꯁꯦ ꯊꯨꯅ ꯑꯃꯨꯛꯇ ꯍꯥꯡꯉꯣ. ꯃꯤꯅ ꯊꯣꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯡꯂꯔꯣꯏ. ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯗꯤ ꯊꯨꯒꯥꯏꯔꯒꯦ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ? ꯍꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ, ꯍꯥꯡꯂꯒꯦ. Asi haina thong adu hek hangbaga miyam adu thomjillake tawba aduda ikhang khangna. ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯕ ꯌꯥꯎꯔꯒꯦ? ꯍꯩꯇꯧ ꯉꯝꯕꯤ, ꯃꯤ ꯌꯣꯟꯕꯤ, ꯈꯪꯁꯤꯟꯅꯗ ꯇꯧꯅꯨ. ꯉꯁꯥꯏꯗ ꯅꯈꯣꯏꯒꯤ ꯃꯤꯊꯣꯡꯁꯪ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒꯗꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯦ? ꯍꯥꯏ, ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ. ꯀꯗꯥꯏ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎꯅꯦ. ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯗ ꯃꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤ ꯄꯣꯊꯥꯅꯕ ꯂꯩꯕ ꯁꯥꯖꯕ ꯁꯪ ꯑꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯃꯤ ꯂꯥꯂꯣꯟꯗꯧꯔꯤꯒꯦ? ꯊꯥꯖꯗ꯭ꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯤꯌꯨ, ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨꯅꯦ. ꯌꯦꯡꯁꯤ, ꯃꯌꯥꯝ ꯌꯦꯡꯂꯒꯅꯦ ꯄꯨꯛꯅꯤꯡ ꯆꯝꯅꯤ. ꯌꯦꯡꯁꯤ. Asi haina mayam adu mithung sang adugi manung mapal arup arang koithi thiram. Mayam na koithi thiba adu uraga mithung sang panabi adu wadi haida machin haiphet chinglaga wakhalda. ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ ꯑꯩꯅ ꯍꯥꯟꯅ ꯊꯩꯗꯣꯛꯂꯒ ꯊꯝꯈ꯭ꯔꯁꯤꯕꯣ. ꯍꯥꯏ, ꯅꯣꯏ ꯑꯗꯣꯝꯗꯗꯤ ꯂꯩꯕ꯭ꯔꯣ? ꯁꯣꯝꯗꯗꯤ ꯀꯩꯝꯇ ꯂꯩꯇꯦꯅꯦ. ꯃꯣꯏꯒꯤꯁꯤ ꯍꯥꯟꯅ ꯊꯩꯗꯣꯛꯂꯒ ꯊꯝꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ. ꯑꯁ꯭ꯋꯥꯏꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ. Ei nupi panabi asi nataba noigi arotpa mafamga leibra? Ha? Harakliba wa aduda mithung sang panabi do masada kitang dikhoktak charabani. Adubu phatharaga tapna karimata khangjadaba sadana. Ibungo hoi, inama isi hoi mayam. Asi natana ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇ ꯁꯤꯟꯅꯕ ꯂꯩꯖꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ. Handaksu praman oibyaba sakhi sabon oibyaba posak amata phangdabanina aikhoi adum tumina leiba tare. Asum haina khulsida mafam marang khangdana mi mangkhraga thiba khangdraga tumina asum leisiladi kamdausi haino kaina thangdadi khulse mi amata leinaba ngamdaba tare. Karino amadi khanaba sumbani asumna sum tumina leisinba sinadi mi thiba khangdana mangkhri mayamse phangdauba sunate aduga matungda asumna thokloi hainingaisu leiba nate. Isi hoi, indon hoi, taada hoi mayamgi khanabado aada oina khanabiruroda. Asidi mayamgi khanapam nachade haizariba. ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯃꯔꯨ ꯑꯣꯏꯕ ꯑꯇꯤꯊꯤ ꯈꯔ ꯂꯩꯕꯅꯤꯅ ꯂꯥꯡꯕꯗꯣ. Ibema, noigi sida singnabagini ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯦꯡꯗꯕꯤ ꯂꯩꯔꯤꯕꯁꯤ. ꯅꯣꯏꯒꯤ ꯑꯁꯤꯒꯤ ꯁꯪꯁꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯅꯛꯈꯤꯕ ꯃꯤꯁꯦ ꯑꯃꯠꯇ ꯍꯤꯡꯅ ꯎꯒꯦ ꯐꯪꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ. ꯏꯁꯤ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯏꯅ ꯌꯥꯝ ꯁꯤꯡꯅꯕꯤꯔꯒꯅ ꯁꯪꯁꯤ ꯄꯥꯅꯅꯕ ꯃꯤꯑꯣꯏ ꯈꯔꯈꯛ ꯍꯦꯛ ꯊꯝꯕꯤꯔꯣ. ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯡꯉꯗꯤ ꯑꯇꯤꯊꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯛꯄ ꯇꯥꯔꯦ. Ibema sin haribasisu chummi. Aikhoi mayamna sida sum loina langsillaga leiba haibse yaba nattedo. Misu karbar tawribane atithi singi chatkhraga aikhoina sel khokatpa ngamdawba natte. Aduna miyoi ani ahum khak lehalorase. Asumna lehaugadaba makhoi ahum khak lehauraga atai loina thongna khirami. Mayamadu loina thokrabada mithung sang panabido amuk machin haipet chinglaga wakhalda. Moina phana sangasu phangdoba leitrabada.
Dada, masigi, panabi sigi phibam masi, kaino mi tawg tawdra. tumina layune. Sum magi mongsida haibanida. Tanja aduda khomba, madi tawna khiba mayam adu amatta khangda. Angang nupi aduga, laisabi aduga, moigi arotpa mafam aduda thamluraga hanjilaklami. Iche na piba thabak tu loire, aina. Kaidorgi iche, namit nana, nangak nana in na tawri dubo. Moy singsina kadaiba. Asini, aina ngasay na inggit tawrito. Khomba, wadi haida, loshin krage haina, ingit tawraklami. Ingit adu khangladuna, mithung sang panabiduna, pisum khajik suklaga, yadi haigum, ingit tawrami. Makoy humadudi, ani iduna tawnaribi ingit adu, khangba nattabanina. Moyna thokpa, saba thakpa yabra haiduna, kuyeng yengli. Makoy ahungi thokpa dum leiba aduda, mithung sang panabiduna, nokshinaduna. Dada humbu kari haba yaba. Yare. Chaninglasuo ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯊꯤꯔꯒ ꯑꯗꯨꯝ ꯆꯥꯔꯒꯦ. Kari, migi sangsida changlaga, moyna kusi hekta tawge kaina. Tumilayo, moina thokpa dum lehalo. Hoi che. Hai. Nupi maza aduga, leisabi aduga bu phangabo. Phangdeda mama. Adudi mayamdi kari hainarage. Kari bu hainani. Mithung sang adu chingnei hairabanina, mayam loina leibadi yadabana. Yingsinaba moy ahumkak hana thamame. Makhoinabu nangla langsinbu khangba ngamdawribrane. Madumadi khangdre. Adubu yingsindabadi yadabanina, lehelloredana. Khangdre, leibaksida tawribase. Asumaina asum tawrabadi, khulsida mi leiba kinaraklani. Kiba haibabu kinarabanine. Khul hongba yaurani hainaba yaurabani. Mangkriba nupi masani dugi imungi mi makai. Pibam madusu yengbaga ngamdeko. Uthongna nungaigidre. Nungaide haina karibu tawruni. Hiba khangdriba mayamsigi langla langsin khidang oirasu khangba ngamladi phadawba. Adubu oirabadi mipai thabainaba. Hinariba mayamase loina pharadabanini mama. Adubu hojik phawbagide langla langjil amatta khangdrabanina. Adumu wara suwana khangnaba taredana. Numidang umam silaklabada imung ayamaso chak ising chanaduna tumna khiba matam oisilaklabada. Mithung sang aduda lairiba mayamasi chana thaknaba loisilakpa matang aduda khombana wadi haida mamitna. Ise phajilibi singduge chanaba thilurage. Thiluro. Ado leiriba makoy ahum asina khangloidab lambi adumda chalo. Hoi iche. Asi haina chapu amada chana thaknaba khara hanjillaga sang adugi thongdu hangtoklaga thokhiba aduda. Ngasai mithung sang adubu yingsinnabagidamak lehauriba makoy sing aduna. Ta thomba nupadu thokre. Kari, thokra haiba. Lao, tanarusi adudi. Mana chatliba aduda soidana nupi macha angang ahal mayamado loina lotlaga thamlamnani. Mani tada. Madu soiroi. Asi haina makoy shu tapna khombagi matungda adumak inakhirami. Khombasu matungda mi inarei khangbana umangi asong marakta asum changsilami. Makoy ahumsu asum inarakpana asong manapi marak aduda khomba adu mangthokhirami. Makoy ahumna koini yenglakpada khomba adu udrabada ngakna. Ta thomba nupa adu mangkhrene. Noiba munna yenghaudraba. Karomda chatkiba haiba khangaudraba adubo noiba munna yengba yadra. Yengini tada. Asumna sum chatli haina inarakpane aduga swayoksilakpasida adu mangkhre. Hey, lao adudi. Swaida soidana leirumgani. Napi singaksu haidalaga munna yengsi. Yenglabani tada leiteba. Adudi moiksi soidana aikhoibu lamakna hannaba
신복 오이리니. 라오, 샹도 오이나 할라실라. ꯍꯣꯏ ꯍꯣꯏ ꯇꯥꯗ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯤꯊꯨꯡꯁꯪ ꯑꯗꯣꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩꯔꯝꯕ ꯈꯣꯝꯕ ꯑꯗꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯅꯖꯕꯒꯁꯨ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯡ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ Khôi mô lâm đân khôi mô Hồi mà khang bu khang이냐 ngawbu ngawbra noibo namidang sidabu thongsibu asuk sabu kana hangdoraklibasibo मान हारिब कातु अमत्त तादे मखोय हुमदु अकोइबा अदु कोयोट ओत्तुना थिरमे अदबो करी सखी साबोन ओइबे याबा अमत्त थेंगनदबना नुपी मचा मांखिबा अनिदुसु अमत्त लैबगी सामिन फंगद्रबदा दा थोंबा कोइथि थि अमत्त फंगद्रेने कमदौसिगे मोइसे कदाइदनो अरोत्पा मदि लैरे Kaino noina hainaridubo करीसु नत्तेदा है नोय अनिसु नुपादुना हलक्पा ngai मा लेमना थाबा याबा नत्तेको होय तादा से सी साद्रदि नोय नयांग कंगलगा सीदौरिबनी इने आई सी सारगे Api Charno Asi Hey man haibe yarno asi sadradi kanglaga sidoribani ne आई दी सिनिंग दे अदुन सारनी कराई पिरो adoni dana se chao se adoni dana kaya da hauna sari no ne chao Api nang bu chang no kai doge Api 타도 난 사닝드가 또 आई दी 사니 타도 chao chaning da ba moi cha da bi tok chani chaning manang chao Api Kai doge nang bo Api Nang na chang na ba kari hauke Api ngasidi magi pali tarabani Kari happy no haibane Api asumna lembina apikki masado nomlammi adu apikto aroiba mihulgi khonga ma kauram laga adumak sor honma lepkhirami Api Kaya nang tawari mo Api Kaya nang tawari mo apikki masado bu konduna kan kapli aduga atai nakal la lariba nupi mayam adudi kibana thak niklaga tasil laga lairi mathangi ayuktani thombana atai khunja kharada asumna pauktamli तादा मोई संग अदुदि करिसु लाइते अदुबु उमंग सोमदा मखोई अरोनबा मफम अमदि सोइदन लेरमगनि येदना आइनदि थाजरे अदु होइरबदि उमंग सोमदा हेक्ता चंगलगा थिरुरसिदना नाइको आइखोइ म्याम चंगसिलगा थिरुबदा फंगलबदि फै फंगद्रबदि सोइदन मोइदु लोटखिबसु याय होइने मदुसु चुम्मिने अदुदि अखोइ कैदौसि हाइबा सुमदौरो नखोइ अहुम मरि तौरगा लोन नखोइना चिंगबा जगासिंग अदो हाइफेट करी लै हाइना यिंथोक्लोरो अदुगा कैगुंबा चिंगनिङाइ ओइबा खुदम चांगदम फंगलबदि पाउ हाइराउ मथांग अदुददि खुंजा मियाम चांगदुना थिरसु याइदना होइ दादा अदुमना तौरसि अदो नखोइने मिकुप नाहम सिंगदि पांथोको होइ दादा Hai Khomba Aiwa haike ahoise hayo Thabak singdo pangthokraba natro hoise Ado
ꯀꯩꯝꯇꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯊꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯆꯦ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ. ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯆꯤꯡꯅꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯁꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ. ꯍꯣꯏ ꯏꯆꯦ. ꯑꯩꯁꯨ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯅꯤ. ꯑꯗꯨꯒ ꯑꯃꯅ ꯑꯔꯣꯠꯄ ꯃꯐꯝꯗꯨꯒꯤ ꯂꯤꯈꯨꯟ ꯑꯃꯠꯇ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯊꯤꯕꯗ ꯐꯪꯍꯟꯕ ꯌꯥꯗꯦ. ꯃꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ. ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯕ ꯐꯪꯂꯔꯣꯏ. ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯪꯁꯦ ꯍꯤꯔꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨꯗꯤ ꯏꯆꯦꯅ ꯇꯝꯕꯤꯕꯒꯤꯅꯤꯗ. ꯑꯗꯨ ꯈꯛꯅ ꯆꯠꯂꯨ. ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯕꯒ ꯈꯛꯅ ꯊꯕꯛꯇꯣ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯛꯀꯗꯕ. ꯍꯣꯏ ꯏꯆꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯣ. ꯊꯣꯡꯂꯤ ꯊꯥꯛꯂꯤ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯍꯣꯏ ꯏꯆꯦ. ꯗꯥꯊꯣꯝꯕ, ꯁꯣꯝꯗꯗꯤ ꯀꯩꯝꯇ ꯂꯩꯇꯦꯗ. ꯑꯁꯣꯝꯗꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯨꯕꯅꯤ. ꯑꯗꯣ ꯂꯝꯕꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯍꯧꯏ. ꯀꯔꯥꯏ? ꯑꯃꯗꯤ ꯂꯩ. ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯌꯦꯡꯁꯤ. ꯗꯥꯗꯥ, ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯨ ꯏꯕꯦꯟ ꯍꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯀꯟꯕ ꯂꯩꯐꯝꯅꯤ ꯍꯥꯏꯕꯅꯤ. ꯑꯁꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯒ ꯇꯔꯦꯠꯀꯤ ꯃꯐꯝꯅꯤ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ? ꯍꯦꯔꯥ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯊꯥꯏꯅꯒꯤ ꯃꯤ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯏꯟꯅꯔꯕ ꯀꯥꯟ ꯑꯁꯤꯗ ꯂꯥꯏꯇꯤꯡ ꯑꯃꯠꯇ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯕ ꯅꯠꯇꯦꯗ. ꯂꯥꯎ, ꯆꯪꯂꯨꯔꯁꯤ ꯂꯥꯎ. ꯑꯁ, ꯇꯟꯗꯤ. ꯍꯩ, ꯇꯟꯕꯒ ꯌꯥꯔꯣꯏꯅꯦ. ꯂꯥꯎ. ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯆꯤꯡꯂꯒ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯥꯏꯅꯊꯪꯗ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇꯕ ꯑꯃꯗ ꯑꯣꯏꯅ ꯇꯥꯔꯝꯃꯤ. ꯗꯥꯊꯣꯝꯕ, ꯑꯁꯤꯗꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝꯅꯤ. ꯑꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ. ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ. ꯃꯍꯥꯛꯅ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯣꯝꯗꯕꯨ ꯆꯠꯂꯤꯕꯖꯥꯠꯅꯣꯅꯦ? ꯗꯥꯊꯣꯝꯕ, ꯁꯤꯗꯒꯤꯗꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ. ꯅꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯎꯕꯗꯨꯝ ꯑꯣꯏꯔꯝꯅꯤ. ꯍꯜꯂꯁꯤꯕ. ꯑꯦꯍꯦ, ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ? ꯂꯥꯎ, ꯍꯥꯏꯐꯦꯠ ꯑꯇꯣꯞꯄ ꯆꯠꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯌꯦꯡꯂꯒꯦ. ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯌꯦꯡꯂꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯃꯉꯛ ꯍꯥꯏꯅꯔꯒ, ꯗꯥꯊꯣꯝꯕ, ꯀꯩꯝꯇ ꯂꯩꯇꯤꯌꯦ, ꯍꯟꯅꯕ ꯇꯧꯔꯁꯤꯕ. ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ. ꯊꯥ 4ꯒꯤ ꯃꯇꯨꯡꯅꯤ. ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯈꯤꯗꯅ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯊꯤꯖꯤꯟꯕ ꯂꯦꯞꯈ꯭ꯔꯕꯅꯤ. ꯃꯤꯊꯨꯡꯁꯪ ꯑꯗꯨꯁꯨ ꯆꯤꯡꯅꯔꯕꯁꯨ ꯁꯥꯈꯤ ꯁꯥꯕꯣꯟ ꯐꯪꯗꯕꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝꯅ ꯆꯂꯥꯏꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ, ꯅꯧꯅ ꯊꯨꯡꯂꯕ ꯅꯨꯄꯥ ꯑꯃꯅ ꯃꯤꯊꯨꯡꯁꯪ ꯄꯥꯟꯅꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯆꯦ ꯍꯣꯏ ꯃꯤꯊꯨꯡꯁꯪ ꯑꯁꯤꯒꯤ ꯑꯣꯛꯁꯥ ꯊꯣꯡꯕ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ. ꯏꯕꯨꯡꯉꯣ, ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡ ꯊꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯩꯕ ꯈꯨꯍꯩꯁꯤꯗꯤ ꯁꯩꯇ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ. ꯅꯪꯁꯨ ꯆꯥꯔꯗꯤ ꯁꯣꯏꯗꯅ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯨ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯛꯇꯧꯔꯤꯕꯖꯥꯠꯅꯤ. ꯑꯗꯨꯅꯕꯨꯅꯤ ꯏꯆꯦ, ꯑꯩꯅ ꯏꯆꯦ ꯍꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯑꯣꯛꯁꯥ ꯊꯣꯡꯕꯗꯣ ꯍꯪꯖꯔꯤꯕ ꯑꯁꯤ. ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ. ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯗꯣ ꯑꯗꯨꯗ ꯍꯥꯞꯂꯛꯑꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ. ꯍꯣꯏ, ꯌꯥꯔꯦ ꯏꯆꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯕꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯕꯗ, ꯍꯥꯏ ꯑꯊꯧꯕ, ꯅꯪꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦꯅꯦ. ꯅꯪꯒꯤ ꯑꯣꯛꯁꯥ ꯊꯣꯡꯕꯁꯦ ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏꯅꯦ. ꯍꯣꯏ ꯏꯆꯦ, ꯊꯣꯛꯂꯦ. ꯑꯗꯣ ꯑꯩ ꯈꯨꯠ ꯑꯝꯇ ꯍꯥꯝꯃꯛꯈꯤꯒꯦ ꯏꯆꯦ. ꯍꯥꯎꯔꯅꯤ, ꯑꯣꯛꯁꯥ ꯆꯥꯗꯧꯔꯦꯗꯅ. ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯨꯕꯨ ꯀꯣꯊꯔꯗꯨꯅ ꯑꯣꯛꯁꯥ ꯊꯣꯡꯕ ꯑꯗꯨ ꯃꯇꯣꯡ ꯑꯃꯅꯤ ꯂꯧꯈꯠꯂꯒ ꯆꯥꯔꯝꯃꯤ. ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯅ ꯍꯦꯛꯇ ꯇꯦꯡꯒꯣꯠ ꯑꯗꯨꯗ ꯃꯥꯔꯨꯕꯗ ꯃꯤꯒꯤ ꯃꯌꯥꯒꯨꯝꯕ ꯑꯃ ꯇꯥꯞ ꯄꯥꯏꯔꯨꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ, "ꯑꯣ ꯏꯃꯥ, ꯀꯩꯅꯣꯅꯦ? ꯏꯁ, ꯁꯤꯗꯤ ꯃꯤꯒꯤ ꯃꯌꯥꯅꯤꯅꯦ!
ꯑꯣ ꯑꯩꯅ ꯆꯥꯏꯁꯤ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯊꯨꯡ ꯁꯪ ꯄꯥꯟꯅꯕꯤ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯒꯤ ꯑꯆꯥ ꯑꯊꯛ ꯌꯦꯡꯁꯤꯟꯕ ꯊꯣꯛꯈ꯭ꯔꯤꯉꯩ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯌꯥ ꯊꯦꯡꯅꯕ ꯑꯗꯨ ꯈꯪꯗꯤ ꯈꯪꯍꯧꯔꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯁꯥ ꯑꯗꯨ ꯍꯥꯗꯣꯛꯂꯕ ꯇꯨꯡꯗ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯍꯣꯟꯊꯔꯒ ꯑꯁ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯀꯨꯏꯅꯒ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯈꯟꯅ ꯑꯊꯧꯕ ꯑꯗꯨ ꯆꯥꯕꯒ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯤꯊꯨꯡ ꯁꯪ ꯄꯥꯟꯅꯕꯤ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯅꯪꯕꯨ ꯍꯌꯦꯡ ꯐꯥꯎꯕ ꯑꯁꯤꯗ ꯂꯩꯔꯒ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯩꯅꯣ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯏꯆꯦ ꯑꯁꯨꯝꯅ ꯑꯊꯧꯕ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯊꯨꯡ ꯁꯪ ꯄꯥꯟꯅꯕꯤ ꯑꯗꯨꯅ ꯉꯛꯆꯥꯅꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯤꯄꯥꯏ ꯊꯕꯥꯏꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯏꯆꯦ ꯏꯆꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯔꯥꯛ ꯑꯈꯪꯅꯕꯗꯧꯅ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯨ ꯏꯆꯦ ꯑꯁꯨꯝꯅ ꯈꯣꯝꯕ ꯑꯗꯨ ꯇꯦꯡꯒꯣꯠ ꯑꯃꯗ ꯌꯥꯎꯔꯤꯕ ꯃꯤꯒꯤ ꯃꯌꯥ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯤꯊꯨꯡ ꯁꯪ ꯄꯥꯟꯅꯕꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯁꯥ ꯑꯗꯨ ꯈꯧꯇꯛ ꯆꯥꯅ ꯏꯁ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯊꯧꯕꯅ ꯃꯤꯄꯥꯏ ꯊꯤꯕꯥꯏꯕꯗꯧꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯀꯨꯏꯔꯦꯡ ꯁꯅꯥ ꯀꯧꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯃꯅ ꯆꯍꯤ 10 ꯍꯦꯟꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯨꯏꯔꯦꯡ ꯁꯅꯥꯗꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯗꯨꯗꯒꯤ ꯐꯝꯗꯥꯕ ꯄꯥꯝꯂꯝꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥ ꯈꯣꯝꯕꯗ ꯐꯝꯕꯥꯜ ꯁꯤꯟꯅꯕ ꯄꯥꯝꯂꯦ ꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯦ ꯏꯅꯤꯡꯊꯧꯗ ꯅꯅꯥꯏ ꯅꯨꯄꯤꯅ ꯋꯥꯐꯝ ꯑꯃꯗ ꯅꯥꯄ ꯆꯤꯛꯅ ꯇꯝꯖꯒꯦ ꯈꯟꯅ ꯍꯥꯏꯌꯨ ꯇꯥꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯌꯣꯜꯂꯕꯗ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯕꯗ ꯀꯟꯕꯤꯌꯨ ꯏꯅꯤꯡꯊꯧ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯁꯨꯊꯥꯡ ꯀꯥꯏꯗꯅ ꯂꯥꯛꯂꯤꯕ ꯂꯤꯛꯂꯝ ꯑꯁꯤꯕꯨ ꯂꯩꯃꯔꯦꯝꯕꯤ ꯀꯣꯏꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯗꯤ ꯑꯗꯨꯝꯅ ꯀꯣꯏꯅ ꯁꯥꯡꯅ ꯉꯥꯡꯕ ꯋꯥꯁꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯀꯣꯏꯗꯅ ꯍꯥꯏꯖꯔꯕꯗ ꯏꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯇꯣꯡꯂꯤꯕꯁꯤ ꯆꯍꯤ 10 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯥꯗꯨꯅ ꯐꯝꯕꯥꯜꯁꯦ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯈꯣꯝꯕꯗ ꯑꯩ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯤꯛꯂꯝ ꯂꯤꯛꯂꯥꯡ ꯍꯥꯏꯕ ꯑꯁꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯂꯤꯛꯂꯝ ꯑꯃꯠꯇ ꯑꯩꯅ ꯏꯜꯂꯔꯣꯏ ꯑꯩ ꯍꯥꯛꯇꯛꯇꯒꯤꯗꯤ ꯑꯩ ꯍꯥꯛꯊꯛꯇꯒꯤꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯃꯇꯝ ꯈꯔꯇꯒꯤ ꯑꯣꯏꯅ ꯐꯝꯕꯥꯜ ꯇꯣꯡꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯐꯣꯡꯗꯣꯛꯂꯕꯅꯤ ꯑꯩꯗꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯇꯝ ꯐꯥꯎꯕ ꯐꯝꯕꯥꯜ ꯇꯣꯡꯈꯤꯅꯤ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯕꯨ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯉꯥꯛꯂꯝꯂꯤꯕ ꯂꯤꯛꯂꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯀꯣ ꯏꯅꯤꯡꯊꯧ ꯄꯥꯏ ꯃꯄꯨꯛꯅꯤꯡꯗꯣ
tilang amuktaga yotharaga khanbiyudo. Liklam asi hek kaibada. Matuinara, nang, ha, ningtaw ay wagi mayukta arang-arang na hanggat sabasay. Iningthaw, nanay nupina haizariba ase. Iningthawgi mayokta lepjaba natradi. Laibak miyam na wa. Tumin layo, taningde. Jinpien pawak kanano, ningtaw ay wagi mayukta wamana kadaba. Matik layrabade, machin kang sanode. Jinpien pawa machin na do, sunu yangang tayraga lamjawak sorok ta singbada, kanana pilaw ba ngamnidana. Iningthawgi pai mapukning, hongbiraroy haina leple. Are pani, aina hairi basi. Lepli basi dagi hong laroy daban. Iningthawna, pai mapukning na adum na bulepirabadi. Nanay nupisu, sana sangay do oina, wathazaruragi. Yauro, yare. Ay, tabak yam nale. Chatsare. Asum na lay mariambido mamay layraga thokirame. Ningthaw kuiring sanaso magi loina bina hek thokibaga machin haiphet jinglaga. Man khallibado aina kari mata khanglam loi sini. Aibu iphamdagi chingtharaga machana pa hal apangba man haibada yadawa adu hoina ningthaw haplaga. Mana kusi pangi sine ba. Aina lairi ba makaide madu madi oithok loi haibasi khandene. Ningthaw koiring sana ningthaw phambal na ngau khidana magi hek loina bi dubo magi loina bi amoina uba ngamlaktre. Yeknaba amagum uraklabani. Adumna wakhallado phajin punchin mangamdana lairingi matam masida apan binaha chenglo henbi do asa thakra paiduna changlak marai kontak tawduna. Iningthaw, Ay, apan binaha nang di karino purakliba mayam maduna. iningthaw na hanaba haidana nanay nupina aying bawo hayrawo khara pujarakpani. Is apan binaha nang sidi ay pugning si munna kangkraba. Se sida pamlala. Aduga chana thaknabado khara ilause. Ahoy iningthaw, ado haujikta ECMC na phingna thokribadubu kari Mai wa haibo mana aise ningthaw phambala sida phaman ningdabana loiraba chan. Yaragadi hekta singtharage sin mana khallibase. Wadu tabda apan minahado ningthaw kuring sanana pham takrabadi. Haina humna palibadu panu phanglaroi khanna ipa pakhatna. is adudi iningthaw kaido patai nati iningthaw su pham tharge haina khanbiri baro. Karigi pham thabana asuk pamjana pham liba ipham masibo kari ahen balaydana hondokloni. Ain sidriba phawba pham masidagi machi lengadaba natte. Aduni iningthaw na leiriba makhaidi pham lang sida kumthabiba yaba nate. Pham lang asidagi hek iningthaw na kumthakibada nanay nupigi punsidi kari oini haiba ngamba nate do. Aduna Pai mado hagano. Ain layringayda miyoybadi layradana tumit kang phawba natu nama sopa ngamgadawa natteda. iningthawgi wahaysi tabada nanay nubi oibigi thenglaw ningba phawba hek thunggadawba mali. Karigi thungdani nangi ningbada thungalage haina layraban. Kari pendaba yawabu layrabage napa chikna tammune chana thoirabe. Is irangdi ko iningthawna hekti henjilakladabani. Irangi wa ngaksu natteda. Nangna apamado sima lay hekta hai. Nangna sima hekta haibada aina nangibo naning thungandaba karamba kandabo yawu yawkrabage. Ha Adubudi aina khutang thinbada
ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤꯗ. ꯑꯗꯨꯅꯤ ꯑꯁꯤꯗꯕꯣ ꯅꯪꯕꯨ ꯑꯃꯨꯛ ꯅꯅꯤꯡ ꯊꯨꯡꯍꯟꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯆꯗꯦꯗ, ꯍꯦꯛ ꯍꯥꯏꯕ ꯉꯝꯖꯗ ꯇꯧꯕꯅꯤꯗ. ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯄꯥꯝꯕꯗꯣ. ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯄꯣꯛꯂꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯍꯣꯏꯅꯦ, ꯍꯥꯏꯔꯣꯅꯦ. ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯃꯔꯦꯟꯕꯤ ꯃꯤꯡꯊꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯔꯣ. ꯍꯥ, ꯅꯪꯕꯣ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥꯅꯦ? ꯑꯣꯏꯅꯤꯡꯉꯦ. ꯅꯪꯅ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯀꯣꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ. ꯑꯩꯒꯤ ꯍꯨꯀꯨꯝꯅ ꯀꯅꯥꯃꯇ ꯍꯤꯛꯇꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ. ꯏꯅꯤꯡꯊꯧꯗꯅꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ. ꯑꯩꯁꯦ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯀꯗꯥꯏ? ꯂꯩꯃꯔꯦꯝꯕꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯊꯣꯉꯥꯛꯄ ꯑꯗꯨꯕꯨ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ. ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯜꯗꯣ ꯑꯩꯒꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯨꯆꯣ. ꯑꯍꯣꯏ ꯂꯩꯃꯔꯦꯝꯕꯤ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯏꯅꯤꯡꯊꯧꯁꯤ ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯗꯨꯅ ꯃꯇꯨ ꯃꯆꯥ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯆꯪꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯉꯥꯛꯄ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯅꯥꯏꯕ ꯍꯥꯏꯕꯗꯨ ꯄꯨꯖꯔꯛꯂꯤ. ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯕꯨ... ꯐꯝꯅꯥꯏꯕ, ꯍꯦꯛꯇ ꯆꯪꯉꯛꯎ. ꯑꯍꯣꯏ ꯂꯩꯃꯔꯦꯝꯕꯤ. ꯐꯝꯅꯥꯏꯕ ꯑꯗꯨ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯀꯣꯏꯗꯅ ꯆꯪꯂꯛꯂꯝꯃꯤ. ꯃꯅꯨꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯅꯣꯡꯊꯣꯟ ꯄꯥꯈꯠꯅ, ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯗ ꯐꯝꯃꯨ. ꯑꯗꯨꯒ ꯇꯞꯅ. ꯏꯆꯤꯜ ꯏꯄ꯭ꯋꯥ, ꯋꯥ ꯇꯥꯅꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯔꯦ. ꯑꯍꯣꯏ, ꯑꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯕ? ꯏꯕꯨꯡꯉꯣ, ꯅꯕꯥꯏ ꯅꯤꯡꯊꯧ ꯑꯁꯦ ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯗꯨꯅ ꯃꯇꯨ ꯃꯆꯥꯒ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗ꯭ꯔꯦꯅꯦ. ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ? ꯉꯁꯤꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯐꯝꯕꯥꯜ ꯇꯣꯡꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ 10 ꯐꯥꯔꯛꯀꯗꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯍꯧꯅ ꯂꯤꯛꯂꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯐꯝꯕꯥꯜ ꯇꯣꯡꯕ ꯂꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯂꯨꯕꯅꯤ. ꯑꯁ, ꯏꯕꯥꯏꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯏꯕꯥꯏꯅꯕꯨ ꯀꯔꯤ ꯈꯨꯝꯂꯛꯀꯦꯅꯦ? ꯐꯝꯕꯥꯜꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯁꯦꯝꯕ ꯆꯠꯅꯕꯤꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝꯕꯥꯜ ꯇꯣꯡꯒꯅꯤ ꯑꯁꯤꯅꯤ. ꯏꯁ, ꯋꯥꯁꯤꯗꯤ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ. ꯂꯨꯕ ꯍꯥꯏꯕꯨ ꯃꯅꯥꯛꯇ ꯑꯄꯥꯟꯕꯤ ꯅꯍꯥ ꯑꯃꯒ ꯊꯝꯖꯤꯜꯂꯤꯗꯣ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯂꯞ ꯍꯥꯠꯅꯕ ꯂꯧ ꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯦ, ꯅꯧꯄꯥ ꯀꯧꯕꯤꯔꯤꯕꯕꯨ ꯏꯆꯦꯒ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯜꯂꯛꯀꯗꯕꯅꯣ ꯈꯪꯗꯕꯅꯤꯅ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯏꯆꯦ, ꯅꯧꯄꯥꯒꯤꯗꯤ ꯏꯆꯦꯅ ꯁꯤꯃ ꯐꯩ ꯈꯟꯅ ꯇꯧꯕ ꯑꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯗꯕꯅꯤ. ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯤꯗ ꯆꯤꯁꯤꯜꯂꯛꯄꯗ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯍꯛ ꯑꯣꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ. ꯑꯗꯨꯅ ꯅꯪꯁꯨ ꯉꯥꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨ. ꯅꯕꯥꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯕꯅꯤ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯐꯝꯕꯥꯜꯗ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ. ꯃꯇꯨ ꯃꯆꯥ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ. ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯏꯆꯦ. ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯊꯔꯒ ꯃꯤꯅ ꯑꯃꯨꯛ ꯄꯥꯎ ꯇꯝꯈ꯭ꯔꯒ ꯁꯔꯧ ꯁꯤꯟꯈ꯭ꯔꯦꯗꯅ ꯃꯤꯍꯨ ꯆꯪꯂꯛꯄ ꯇꯥꯔꯦ. ꯐꯔꯦ. ꯑꯗꯣ ꯅꯪꯅꯁꯨ ꯅꯃꯥꯛ ꯑꯅꯤꯗꯣ ꯈꯔ ꯀꯨꯞꯅꯗꯤ ꯌꯦꯡꯁꯤꯜꯂꯨ. ꯑꯩꯅꯗꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯄꯗ ꯌꯦꯡꯁꯤꯟꯅꯕ ꯌꯥꯝꯃꯤ. ꯀꯣꯅꯨꯡꯗ ꯑꯃꯠꯇ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯅꯪꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ. ꯑꯍꯣꯏ ꯏꯆꯦ.
ꯑꯁꯣꯝꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯣꯝꯕꯒ ꯁꯅꯧ ꯇꯣꯟꯒꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯂꯣꯌꯥ ꯂꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯅꯍꯥ ꯈꯔꯒ ꯂꯣꯏꯅꯅ ꯈꯣꯡ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ. ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯧꯇꯣꯟ ꯁꯣꯝꯗ ꯍꯟꯕꯤꯔꯣ ꯀꯥꯡꯗ꯭ꯔꯨꯝꯗꯣ. ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯣꯝꯕ ꯑꯁꯣꯝꯗ ꯀꯥꯡꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ. ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯣꯝꯗ. ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯈꯣꯡ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯐꯝꯅꯥꯏꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯅꯍꯥꯁꯥ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯅꯈꯣꯏ. ꯀꯩꯗꯧꯔꯦ ꯐꯝꯅꯥꯏꯕ? ꯃꯆꯥ ꯏꯕꯨꯡꯉꯣ 이닝ꯊꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯊꯨꯅꯃꯛ ꯈꯣꯡꯗꯣꯏ 이훈 ꯇꯝꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯄꯨꯕꯨ ꯊꯥꯔꯛꯂꯤꯕꯅꯤ. ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯖꯔꯣꯏ. ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯇꯝꯕꯤꯌꯨ. ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ. ꯏꯅꯥꯎꯇꯣꯟ, ꯏꯄꯨꯗ ꯑꯗꯨꯝꯅ ꯊꯛꯁꯤꯒ ꯁꯤꯅꯥꯏꯗꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨꯅꯦ. ꯏꯄꯨꯗ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕꯒꯤꯗꯤ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗꯗꯤ ꯈꯛ ꯍꯜꯂꯛꯄ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ. 이슈 아니네 야드라바니나 나나이 나쁘기디 까리부 하이로가니 아이디닝 토기야 탕하드부 뿌라두나 랍샤바니 파레 나나이 나쁘 숙콩냉 자크라케 고아두디 파가니 뽀. 이나옥돈, 아이디 한딱 이빠 이붕어나 거우버 타락 이바시다 할로우는 파가라이나 칼리면. ꯌꯥꯝꯕꯨꯡꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯨꯝꯅ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯐꯝꯕꯥꯜꯗ ꯉꯥꯎꯕ ꯄꯥꯝꯂꯛꯂꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯏꯃꯥ ꯏꯕꯦꯝꯃꯗꯣ ꯀꯣꯅꯨꯡꯗ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯀꯔꯤ ꯇꯧꯔꯝꯂꯗꯤꯗꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ. ꯌꯥꯝꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ. ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ ꯏꯕꯦꯝꯃꯗꯗꯤ ꯃꯍꯥꯛꯅ ꯍꯦꯛꯇ ꯁꯣꯛꯄ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ. ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯤ ꯍꯥꯟꯅ ꯑꯣꯏꯗ꯭ꯔꯦ. ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯕꯅ ꯏꯃꯥꯗꯤ ꯍꯥꯏꯔꯨꯅꯨ. ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯈꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕꯅꯤ. ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯃꯤ ꯊꯥꯔꯛꯂꯒ ꯀꯧꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯑꯆꯨꯝꯕꯅꯦ ꯌꯥꯝꯕꯨꯡ, ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ. ꯐꯝꯕꯥꯜꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯥꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯕꯨꯅꯤ ꯏꯅꯥꯎꯇꯣꯟ, ꯋꯥꯐꯝ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯈꯛ ꯂꯩꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯗ ꯈꯛ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯑꯍꯣꯏ ꯌꯥꯝꯕꯨꯡ, ꯅꯅꯥꯎꯁꯨ ꯈꯪꯖꯩ. ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯋꯥꯇꯥꯅꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯕꯗꯤ ꯁꯣꯝꯗ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯁꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤꯗꯅ. ꯍꯣꯏ ꯂꯥꯛꯑꯦ. ꯂꯥꯛꯑꯣ ꯏꯅꯥꯎ, ꯀꯥꯡꯖꯩ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯨꯁꯤ. ꯍꯣꯏ ꯌꯥꯝꯕꯨꯡ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ. ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯄꯥꯟꯕꯤ ꯅꯍꯥ ꯑꯗꯣ ꯐꯤꯡꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯈꯥꯝꯕꯒ ꯇꯥꯗ. 이닝ꯊꯧꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ? ꯍꯥꯏ, ꯑꯄꯥꯟꯕꯤ ꯅꯍꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ? 이닝ꯊꯧꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ? ꯍꯩꯃ, ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯇꯧꯈ꯭ꯔꯒꯦꯅꯦ? ꯀꯞ ꯂꯥꯎꯗꯅ ꯇꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? 이닝ꯊꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯁꯤꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ. 이닝ꯊꯧꯕꯨ ꯐꯝꯗꯥꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯐꯝꯗꯥꯕꯤꯔꯒꯦ ꯈꯟꯕꯤꯔꯕ꯭ꯔꯥ? 이씨, 까나는 낭원다 아이 밤다니 하이라게네. ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯆꯥ 이붕ꯉꯣ ꯑꯅꯤ ꯀꯧꯁꯤꯜꯂꯤꯕ? 아두기 오이레부디 세 아이와 하이게시. 하이비라노 아마따. 아이부나 아빵미네 칸나 아솜 템진나라가 나코이 마셀 아마따 오이나바 따오리바 나트로. 이씨, 까라이드기 람실라가 칼람리바 와칼 매암노. 아이는 마칠 마나와 니부 꼭실리바 아두디 아따이 나띠네. 아이는 모이부 아솜민 톡라가 탐라바디 라이박 미암나소. 아이는 모이부 눅시다바 낭원다나 헤나 룸나 라우바 만키다우리바니네.
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯗ ꯃꯈꯣꯏꯅ ꯀꯔꯤ ꯂꯥꯂꯣꯡ ꯂꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗ ꯂꯩꯔꯒ ꯀꯨꯞꯅ ꯁꯦꯟꯅꯕꯅ ꯐꯩ ꯈꯟꯕꯒꯤꯅꯤꯅꯦ ꯅꯪꯕꯣ ꯃꯗꯨꯃꯗꯤ ꯅꯅꯥꯏ ꯅꯨꯄꯤꯅꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯔꯝ ꯆꯥꯗꯅ ꯑꯩꯅ ꯈꯝꯕꯟꯕ ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯕꯨ ꯌꯥꯕ꯭ꯔꯅꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯃꯈꯣꯏ ꯂꯤꯠꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨꯅꯤ ꯑꯩꯅ ꯂꯥꯡ ꯊꯥꯛꯂꯤꯕ ꯑꯁꯤ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯏꯟꯖꯤꯟꯅ ꯊꯥꯡꯂꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯧꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯑꯦ ꯍꯥꯏꯅ ꯆꯩꯔꯥꯛ ꯄꯤꯔꯗꯕꯅꯤ ꯏꯁ ꯏꯅꯤꯡꯊꯧꯒꯤ ꯀꯣꯛꯁꯤꯗꯤꯕꯀꯣ ꯑꯩꯈꯣꯏꯅꯒ ꯂꯥꯝꯕ ꯐꯪꯖꯕ ꯅꯠꯆꯗꯦꯗ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯃꯈꯣꯏ ꯏꯅꯤꯡꯊꯧꯅ ꯐꯝꯗꯥꯕ ꯌꯥꯗꯦ ꯃꯅꯥꯏ ꯅꯨꯄꯤꯕꯨꯅ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯇꯅꯤ ꯊꯦꯡꯂꯧ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤꯗ ꯄꯥꯏꯃꯗꯣ ꯍꯥꯒꯅꯨ ꯇꯞꯊꯧ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯐꯪꯍꯟꯒꯅꯤ ꯏꯅꯤꯡꯊꯧꯅꯕꯨ ꯑꯗꯨꯝꯅ ꯌꯋꯥ ꯑꯔꯦꯞꯄ ꯆꯤꯡꯒꯣꯏꯕꯤꯔꯕꯗ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯄꯥꯏ ꯃꯅꯨꯡꯁꯦ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯔꯤ ꯂꯩꯇꯥꯔꯣ ꯂꯩꯇꯥꯔꯣ ꯅꯪꯅ ꯂꯩꯇꯥꯅ ꯂꯩꯔꯒ ꯑꯩꯒꯤ ꯄꯥꯏ ꯃꯅꯨꯡꯁꯤꯁꯨ ꯏꯪꯂꯤꯕꯅꯤ ꯑꯗꯣ ꯑꯩ ꯗꯔꯕꯥꯔ ꯀꯥꯒꯦ ꯁꯦꯕꯥꯔꯤꯁꯤꯡꯗ ꯑꯩꯒꯤ ꯐꯤꯖꯣꯜ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯌꯨ ꯑꯍꯣꯏ ꯍꯥꯏꯖꯒꯦ ꯀꯔꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧꯅ ꯏꯆꯥ ꯑꯅꯤꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯉꯁꯥꯏ ꯑꯄꯥꯟꯕꯤ ꯅꯍꯥꯒ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯖꯍꯧꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯋꯥꯏ ꯊꯥꯗꯧꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯗꯨꯅ ꯀꯟꯕꯤꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯃꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯂꯕ ꯐꯩ ꯈꯪꯒꯅꯤ ꯑꯩꯁꯨ ꯂꯩꯃꯔꯦꯝꯕꯤꯅꯤꯗꯅ ꯑꯩꯅ ꯉꯝꯕꯁꯨ ꯎꯠꯄ ꯇꯥꯔꯤꯗꯅ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯑꯩꯕꯨ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯐꯒꯅꯤ ꯑꯩ ꯁꯨꯝ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ 이닝ꯊꯧ ꯀꯩꯗꯧꯔꯦ ꯑꯃꯨꯛ 이닝ꯊꯧ ꯂꯩꯃꯔꯦꯝꯕꯤꯅ 이닝ꯊꯧ가 ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯤ ꯍꯦ ꯀꯣꯟꯅ ꯂꯥꯛꯑꯣꯌꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯗꯔꯕꯥꯔ ꯀꯥꯒꯗꯧꯔꯦ ꯑꯍꯣꯏ 이닝ꯊꯧ ꯍꯥꯏꯖꯔꯒꯦ ꯂꯩꯃꯔꯦꯝꯕꯤ 이닝ꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ 이닝ꯊꯧꯅ ꯀꯣꯟꯅ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗꯔꯕꯥꯔ ꯀꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯡꯒꯅꯨ ꯗꯔꯕꯥꯔꯒ ꯑꯔꯥꯏꯕꯅꯤ ꯂꯩꯃꯔꯦꯝꯕꯤ 이닝ꯊꯧꯅ ꯍꯟꯗꯣꯛꯑꯣ ꯍꯥꯏꯗꯤ ꯍꯟꯗꯣꯛꯑꯣ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯂꯩꯃꯔꯦꯝꯕꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯅꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯤꯔꯗꯨꯅ ꯊꯣꯉꯥꯛꯄ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯥꯎꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯗꯔꯕꯥꯔ ꯀꯥꯅꯕ ꯂꯣꯏꯁꯤꯜꯂꯝꯕ ꯅꯤꯡꯊꯧꯁꯨ ꯂꯩꯃꯔꯦꯝꯕꯤꯅ ꯅꯝꯐꯨꯗ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯁꯥꯎꯅ ꯑꯩꯅ ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯃꯛꯇꯗ ꯀꯩꯒꯤꯅꯣ ꯅꯝꯐꯨꯗ ꯆꯪꯂꯛꯂꯤꯕꯗꯤ 이닝ꯊꯧ 와세ꯐꯖꯅ ꯍꯥꯏꯅꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ 이닝ꯊꯧꯅ ꯑꯩꯅ ꯀꯩꯗꯧꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯀꯔꯤꯒꯤꯅꯣ 이닝ꯊꯧꯅ ꯅꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥ ꯑꯃꯅ ꯃꯆꯥꯁꯤꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯣꯕ ꯀꯔꯤ ꯍꯥꯏꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯃꯣꯏꯅꯇꯕꯨ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯔꯥ ꯏꯆꯥ ꯑꯅꯤꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯀꯔꯤ ꯆꯩꯔꯥꯛ ꯀꯔꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯥꯎꯅꯣ ꯇꯥꯟꯖꯥ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯑꯁꯨꯝ ꯑꯣꯏꯗꯕ ꯉꯥꯡꯕꯤꯈꯤꯒꯗꯧꯔꯤ 이닝ꯊꯧꯅ ꯅꯆꯤꯟꯗꯨꯃꯛꯅ ꯅꯆꯥ ꯑꯅꯤꯕꯨ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯎ ꯌꯥꯗꯕꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗꯕꯒꯤ ꯄꯤꯒꯦ ꯇꯧꯕꯅꯤ
ꯑꯣꯏꯗꯕꯗꯣ ꯉꯥꯡꯕꯤꯔꯅꯨ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯅ ꯅꯆꯥ ꯑꯅꯤꯅ ꯏꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯗ ꯈꯣꯡꯂꯧ ꯄꯜꯂꯧ ꯑꯣꯏꯔꯛꯀꯅꯤ ꯈꯟꯅ ꯏꯆꯥ ꯑꯅꯤꯕꯨ ꯑꯋꯥꯕ ꯅꯪꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯅꯤꯡꯊꯧꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩ ꯇꯨꯃꯤꯟꯅ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯀꯥꯗ ꯁꯧꯂꯛꯂꯕꯗꯤ ꯂꯦꯝꯅ ꯈꯛ ꯂꯩꯗꯧꯕ ꯅꯠꯇꯦ. ꯑꯣ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ? ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ. ꯀꯔꯤ? ꯑꯩꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕ? ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯕꯨꯛꯇ ꯍꯦꯛꯇꯃꯛ ꯐꯥꯎꯔꯦꯡ ꯂꯦꯡꯈꯤꯔꯝꯃꯤ. ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯩ ꯃꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯋꯥꯅ 이닝 와도 하이브 로이브 낭디 아무까 살라가 캉틴 틴전바드다 레이 마렘비도 이 오토락라가 레이 마이다 아드막 하이터 키람 닝타우 꼬링스나 까이슈 토이네 간진다 마닝롬다 온톡라가 나코이 까나레 아시바 아시 탕도 콜라 앙암 마타우 마야마드다쇼 나시 다르바 렙까니 솜도 있는 라오 하이코 파그니 닝타우 ꯑꯁꯣꯝꯗꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯃꯖꯥꯏꯕꯨꯡ ꯁꯥꯅꯧꯇꯣꯟ ꯆꯍꯤꯒꯤ ꯍꯧꯅꯕꯤ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯂꯪꯗꯥꯏ ꯈꯨꯗꯤꯡꯗ ꯑꯔꯨꯝ ꯂꯩꯍꯧꯗ ꯃꯁꯥ ꯄꯨꯝꯕ ꯆꯤꯡꯁꯤꯜꯂꯒ ꯅꯤꯛꯄꯤꯗꯨ ꯍꯧꯔꯛꯂꯝꯃꯤ. ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯃꯖꯥꯏꯕꯨꯡ ꯁꯅꯥ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯃꯥ 하이 콤바 ꯀꯩꯗꯧꯔꯒꯦꯅꯤ ꯅꯪꯕꯣ ꯃꯥꯃꯥ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯁꯥꯅꯧꯇꯣꯟꯗꯣ ꯍꯧꯒꯠꯂꯛꯇꯦꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯔꯨꯝ ꯂꯩꯍꯧ ꯅꯤꯛꯄꯤꯗꯣ ꯍꯧꯔꯦ ꯃꯥꯃꯥ. 이씨 ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯁꯥꯗꯣ ꯐꯤ ꯑꯃ ꯇꯧꯔꯒ ꯅꯞꯊꯣꯛꯎꯗꯅ. ꯍꯣꯏ ꯑꯗꯨꯗ ꯃꯥꯃꯥ. ꯍꯩꯃ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯒꯦ ꯅꯪꯕꯣ? ꯃꯥꯃꯥ ꯃꯥꯏꯕ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕ ꯑꯍꯩꯕꯗꯤ ꯊꯣꯏꯅ ꯂꯩꯇꯕꯅꯤꯅꯦ. ꯐꯔꯦ ꯃꯥꯃꯅ ꯍꯥꯏꯐꯦꯠꯇꯪ ꯆꯠꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯍꯪꯂꯨꯈꯤ. ꯅꯪꯒ ꯅꯅꯦꯒ ꯇꯥꯟꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯍꯣꯏ ꯃꯥꯃꯥ ꯈꯤꯇꯪ ꯊꯨꯅ ꯀꯧꯕꯤꯔꯣ. ꯅꯣꯡꯊꯣꯟ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯏꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯥꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯄꯥꯎꯃꯤ ꯑꯃꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯐꯠ ꯊꯣꯛꯂꯛꯂꯒ ꯄꯥꯎꯔꯨꯕ ꯑꯃ ꯂꯩꯔꯦ. ꯀꯔꯤ ꯄꯥꯎꯅꯣ? ꯍꯥꯏ ꯑꯔꯥꯏꯕ ꯄꯥꯎꯒ ꯅꯠꯇꯦ. ꯂꯩ ꯃꯔꯦꯝꯕꯤꯅ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯈꯪꯂꯛꯇꯨꯅ ꯂꯩ ꯃꯔꯦꯝꯕꯤꯗꯣ ꯍꯥꯠꯈ꯭ꯔꯦ. ꯀꯔꯤ ꯑꯩꯒꯤ ꯏꯆꯦꯕꯣ? ꯅꯣꯡꯊꯣꯟ ꯃꯆꯤ ꯀꯧꯕꯅꯤꯅ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯆꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯒ ꯅꯤꯡꯊꯧꯒ ꯂꯣꯟꯅ ꯃꯤꯆꯪ ꯁꯦꯝꯈꯤꯕꯅꯤ. ꯃꯥꯅ ꯑꯗꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯄꯥꯎꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯏꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯕ ꯄꯣꯔꯝꯗꯤ ꯅꯪꯒꯤ ꯅꯊꯧꯅꯤ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯂꯒꯦ. 이닝통로 수현 베야로이 핵 수아이보다 너희 이몽 엄마따 리엠나 타로이 하락바니까. ꯍꯣꯏ ꯑꯩ ꯁꯣꯏꯍꯟꯖꯔꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯊꯣꯟ ꯑꯗꯨ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯖꯥꯏꯕꯨꯡ ꯁꯅꯥꯈꯣꯝꯕ ꯑꯗꯨ ꯄꯥꯈꯠꯅ ꯃꯅꯥꯎꯕꯨ ꯐꯤ ꯑꯃꯅ ꯃꯁꯥ ꯃꯎ ꯄꯨꯝꯕ ꯑꯗꯨ ꯅꯞꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯃꯅ ꯈꯣꯡ ꯑꯗꯣꯝꯗ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯃꯥꯃꯥ ꯅꯠꯇꯦ ꯃꯥꯏꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯣ? 이붕어 마이브가 라이래. 아이나 따라들이고 버시보. 마마 시담다 파무시 아두가 바우도는 티즈는 아무것도 땀. 나 코에기는 남아 이비마. 아두가 아이기는 이시에다 레이트를 하이리네. 까리 이마아버 까이노 하시보 까람나나 마마
이마부 마사 이끌끌어오보니다. 까ям나. 이나옥돈이 피부 마시가 마마 이나옥돈은 시카레인 침비라모. 아이 꼬농 말게. Ngay ko. Ibungo, nakakunong na chat pa yate. Tapto. 까리는 마마는 하이바드보. 이마레 이따가 마차이는 까람나. Mama na hari base. Nakakamok na tahong. Namaibima. Ay, naisiyedo. Sumnan nariyik lagalay taban natin inang ba. Napabong gimayok ta ilang hawi. Napabong buhana na bako na ikay bagi maral dani. Naman na laiti base. 마두기 파트라바닝 타오든 하이젠바네. 이마나부 아두고 타오가다바나테. 마마, 아이 혹시 꼬농 짰게. Imak joba. Nang mama na hari base. Amok tata ako kay daw bagin. Hauji, nahag na kunong dehek siyang lulabadi. Napabong nang buso. Nang buso soy din na hat kagani. Hey, madugi siyarok. Nahag na. Mapamasibu tadok na. Sa pagadaba mapamamadala ikro. Mama na hari base taoro. 까리는 마마. 아이는 롯카가 사나옥도나 깜다오바. Hey, nang mamalay basire. Mahakiti karimata kalurano. Nang mama na panabapum na magsilage. Nak mapam sabamada matam karalo alagalaykro. 호이 마마. 아두디 나막 잣카게 마마. 나막 아톰바도 잭신네 시나비였고 마마. Ay ko ni nang bo. Mama ne. Nang napuno na ba sa atak. Sel jing ba kaya yomsiluki. Nang su. Nang na siya na inanaban na pinarol. Karalok tok lulaw. 호이 마마. 꼬농기 아낙바 꼬에비다 레이바 까이티엘라 두다니. 레이마렘비두 닝타우 하나바 호나리 하이바기 마라라마다. 시브니 하이젠바다기 마얌나 마기 마람다 라나 닝풍 앙나람미. 마락두다 마짜니기 마땅다 항버수 아두막 야우나람. Laimare milo jingbiado. Ining taubu hat naba taurang lambadagi. Mahak masabu ngaktum na naba honabada. Hat kraba malin. Adam na tay. Ado, mamalay tabagi thoramdo. Macha animak amata yaudaba maline. Kadaidagi yaugadauribana. Mawa hat kadabagi taurang lambanupi yadugi. Mahaki masasing adunabo. Kayam pani haibagi. Ado, mina sum ngangnabadadi ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯕ ꯃꯥꯜꯂꯦꯗ. 호네. 어두수 마사니 예두나. 마빠 이붕오기 마욕다 레이두나. 마마 입에 마두기 와라우두나. 마빠 이붕오다 콧 타바드기니 하이번. 예닝 타우디 마사니 예도. 사우버디 라이레드나. 고농다 묵곡 실라번. 아더부. 마사니 둔 라우 야드리번. 아이코이 예닝 타우 시디. 야암나 파번이다. Masa singaduga, lay marimbi adugana, moy na kusita wayadi haiduna, patabata na ba sinmagi wanida. Kangdre, kanana jumliba, kanana laliba. Adubu mina haibadadi, ining tausu toina paba oidi haida. Maron naina chalikaina hainaida. Kanana haibaduna. Ay, galakpa karana hajilibani mado. Ay ko ining tawasidi yamna pabani. 닝타우나 이렘렘나 판발 파우바 마사니다 신나나바 타우랑 로이라바다 라이마렘비에드나 남다나 문나나바 호나락바다기 고농다 이랑 톡부기 와 아시 파우바다 닝타우나 라이마렘비기 마랄 꼽실리바 시다보 닝타우 마하고 파티 하이비 야리브라니 Hoine, adusu summi. Aikhoidi nahan makai laimarembi na tapna ingna wangang baduda yamna pabra haina kallubani. Adubu laimarembi di Marol naibi oiramledana. 호이니 아이코 슈퍼나 칼루버니니 아두가디 마키 덕신나보 오이람레드나 아이나 하이드로 빠이마 뿡닝 하가노 팅롱닝 뭐 소이드나 통한가니 하이드나. ꯑꯁꯨꯝꯅ ꯍꯦꯛ ꯊꯨꯅ ꯊꯧꯔꯥꯡ ꯑꯃ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯤ ꯈꯪꯍꯟꯕꯤꯗꯦꯗꯣ. ꯑꯗ ꯑꯩꯗꯤ ꯐꯝ ꯊꯥꯈ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯖꯔꯤꯕꯅꯤꯗꯅ.
Sana thoirabi warano. Nabungo ay nilaining ay dabo. Sana thoirabi nang na kaigi tilang khoirang na pai man nung chik na nalien ga daurike. Atay lairi iningthau nanay nupi na haizaba lay mariambi phamtholdo. Ha ganu kay dauge. Hanagi lay mariambi aroiba mathau mangam phawba loi khidre. Masida loi khizan. Madu hek loi baga lay mariambi phamthona do nangonda hek ta thindok ladabani. As mathau mangam loiba amuk ngai khidawriba. Madu khak ngai badi kaisu nang sidi siroidena. Is iningthaugi watasidi nanay nupibu nganne hekta sihaningbani. Adugi nattida. Nang nangay ngamdaba aduda hairibani. Kananabu ngai ngamloidage adusu lay mariambi phamthol. Asigidamakta natro mi sinadana tawrisia aduna pakhatlini. Kari mata pakhatlunuda. Ay lairingida nangi tubum nama pawa sokpi na balay pote. Hoida adubudi iningthaugi apambi na hane haidana ngakse thekatlaga haina humna palibanidana. Adunidana. Adumayna hairabadi ningthawagi loinabini haibada matik chaidana. Konungdana kamdauramgadaba. Ima, nacha pangmana imagi mathau mangam pawba yawba ngamdre. Nachara wakhalna lakshinduna mafam masida kachariba siloksinmiduna imagi thawaina lareibakta ingna laiba oibiyuko ima. Asumna mi khangandana lona magi thawai melgi mitam lauriba phi ma thamlaga mana ngamjaba haikat laikat khara tamlam madu loiraga tarak iba ma pi do phat tai thoklaga ha inauk to na karam leiramga ba masadbo naba paramnadi phanida asumna sondana mamai mamit khumjilaga lambida asum lakpada miyamna Mama ibi mamadi mapabung ningthau magi mama makhoi meyamgi maramda ngangbadu taraklam meyamna hainari badu tabada sana khomba matai amada thijillaga lon kari hainari banu haina taram ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤꯀꯣ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥ ꯂꯩ ꯃꯔꯦꯝꯕꯤ ꯂꯩꯈꯤꯗꯕꯗ ꯃꯉꯥꯏꯔꯦ ꯃꯊꯧ ꯃꯉꯝ ꯍꯦꯛ ꯂꯣꯏꯕꯒ ꯂꯩ ꯃꯔꯦꯝꯕꯤ ꯐꯝꯊꯣꯅꯗ ꯑꯄꯥꯟꯕꯤꯅ ꯍꯥꯗꯨꯗ ꯊꯤꯟꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯑꯗꯨꯕꯨꯗꯤ ꯀꯨꯏꯅ ꯍꯥꯡꯂꯒ ꯂꯩꯕ ꯌꯥꯗꯕꯒꯤ ꯑꯣꯏꯔꯤꯅꯤꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯂꯩ ꯃꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯍꯥꯠꯇꯧꯒꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅꯒꯤ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯄꯥ ꯁꯒꯣꯜ ꯃꯀꯣꯛ ꯑꯗꯣ ꯃꯐꯝ ꯇꯥꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯐꯝꯊꯣꯟꯗꯨꯝ ꯀꯥꯍꯟꯗꯨꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯔꯤꯕ ꯑꯁꯤꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯤꯆꯝ ꯑꯩꯈꯣꯏꯅꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ mayamna ngangnariba adu taraga majaibung sana khomba do mapukningda asumna khalam hantak ima leimarembina laikidaba si yamna chingnani ni makhoina hainariba sina chumlabadi mama sumanungda saklo namadi sanarama soide asengba chumba ma khangdoknaba ai mama gi manakta chattaba yade se iningthawna nangi mana oina pirakpani ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕ ꯑꯁꯤꯗ ꯑꯗꯣ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧꯁꯤꯜꯂꯦꯀꯣ ꯂꯧꯁꯤꯜꯂꯣ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯑꯗꯣ ꯃꯖꯥꯏꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯅꯨꯗ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯦ ꯏꯅꯤꯡꯊꯧꯗꯣ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩꯔꯤꯌꯦ ꯂꯩꯃꯔꯦꯝꯕꯤꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯍꯦꯛ ꯅꯆꯦꯅꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯏꯅꯤꯡꯊꯧꯒ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯌꯦꯛꯅꯕꯅꯤ
마나 닝ꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ. ꯃꯁꯤꯗꯩꯗ ꯑꯩꯅ ꯐꯝꯅꯥꯏꯕ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯕ ꯑꯁꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯈꯖꯤꯛ ꯇꯧꯖꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯌꯦꯡꯁꯤꯜꯂꯤ. ꯑꯗꯨꯗ ꯅꯠꯇꯦ, ꯄꯥꯕ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯑꯩꯕꯨ ꯏꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯑꯣꯏꯍꯟꯗꯨꯅ ꯃꯥꯅ ꯍꯩꯁꯤꯡꯕꯤ ꯁꯥꯗꯨꯅ ꯑꯩꯕꯨ ꯃꯤꯐꯨ ꯃꯤꯆꯩ ꯀꯌꯥ ꯑꯃ ꯅꯪꯍꯜꯂꯛꯈꯤꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯃꯖꯥꯏꯕꯨꯡ ꯁꯅꯥꯈꯣꯝꯕ ꯑꯗꯨ ꯃꯥꯒꯤ ꯃꯥꯃꯒ ꯃꯁꯛ ꯂꯣꯠꯄ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯦꯅꯈꯥꯗꯨꯗꯒꯤ ꯂꯨꯝꯂꯒ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯃꯥꯃꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗ. ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯒꯤꯗꯃꯛꯇ ꯍꯦꯛꯇ ꯄꯣꯛꯃꯤꯟꯅꯕ ꯏ ꯃꯔꯤ ꯑꯣꯏꯕ ꯅꯆꯦꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ. ꯏ ꯀꯥꯔꯛꯇꯅ ꯃꯁꯤ ꯍꯥꯠꯂꯨꯕ ꯁꯣꯏꯔꯣꯏ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯏꯅꯥꯎꯇꯣꯟꯕ ꯃꯥꯃꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯀꯟꯗꯕ ꯌꯥꯗꯦ. ꯑꯗꯨꯒ ꯈꯪꯅꯤ, 이마부 핫분나 코에부터 렘나 타로 마마부 오이르부소 이빠부 오이르부소 아이나 아무때 렘나 타로 아이 숨나 칼라가 레이브니 하로 혹지막 탕나벌레 박도 짱잡함 라우드나 탕나벌레 박히닝 턱이 못띵 라우드 봐야 돼. 맞아 이봉아. 나학는 라이박 어시드 짱잡함 라우게 하이바다. 아이 학나부디 야니. 아두부 라이박 미얌 밤나이브 싱는 강락라바디 kaya nungaigadaba디 마한테. 아두기 숨마탁다. 나코이기 라이박기 란미싱나 아이코이기 라이박 어시게 ngamda 라이브 콜싱다. 마코이나 따따나 옷부 나이브 떠우바세 mayamna pinadrabani. Aikoina panggal son basida. Upay laita kachikliga kanglibani. Tawbagibudi. Wapambase. Nangonda haipambudi tuktabani. Aishu kangi. Iningtong na haininglibado. Adubu toina wabiru no iningtaw. Aina lebak asida changjapam laugi haina haijarabanina. Lebak asi phanaba mating soidana pangjagani. 낭나 하리바 시보. 이닝타오 이붕어 아이시 파라부수 파트라바소 마자 이붕어 아마 오이리바니 아든 아이기 레박 아두기 아로나 돋뿜마디 아이니 강리바니 타오바다보 아이기 이빠 레박 미양기 칸드라바닝 타오바다보 마이티바 비르가 레박 아니막 눅시 짜나나 레이바 아드니 아이니 빰리바시 아두막네 아이나 스칼리바시. Pare, nahakis na ting panglaki. Adugo, laypak ani si hanasu na yaudana nung si sana na lay na buhuan na rasi. Pare dudi, iningtong na ipamda ay toy singtoy ba lami tarakunda di bibida ba yadre. Pare, madugi di yagani, ay na piragi. Asumna, atopa thangnaba lebaki ningthaw adugi matengna aron balami khara adu tawdana magi mamana phajillaga thamliba manaw adubu hana kalam madugi matung tumduna leiriba magi mamagi kagi thongjaw do hekta kaukhairam makholadada magi mamaso ikhang khangna mikap tholakpada mamak nupa ubada toksinnaraklan Imak coba. Nangbo, nangi mama da kari hiding gine. Mama, nata to kick toroglan. Ay mama gi puksil mayak siya kang majan. Madu kang laga kay daw ni. Nanawa daw. Hey, kuta. Nachin na dunaga ay gi inawag tuan bupan masarad na. Mayambay na mipat na nangin na kutagi kalay haibasi kongjaram loy ni. Asi haraga, magi mama na wa haiba nangda, mangak samadada, tauraba tangadana,
ꯈꯪꯆꯤꯡ ꯆꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯍꯨꯔꯥꯜ ꯂꯣꯅꯥꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯣꯝꯂꯦꯟ ꯌꯥꯇꯥꯕꯤꯕ ꯑꯗꯨ ꯍꯧꯒꯠꯄꯤꯔꯣꯅꯦ ꯅꯆꯥꯅꯨꯄꯥꯅ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯃꯤꯟꯗ ꯉꯛꯅ ꯍꯧꯒꯠꯂꯛꯄ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯨꯡꯗ ꯇꯞꯅ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯊꯧꯒꯜ ꯇꯧꯖꯔꯒꯦ ꯅꯆꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯁꯤ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯌꯦꯡꯕꯤꯔꯣꯅꯦ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯅꯃꯥꯇꯣꯟꯅ ꯏꯟꯁꯤꯟꯗꯅ 이닝ꯊꯧ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯖꯥ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯄꯨꯝꯕ ꯊꯝꯖꯤꯟꯕꯤꯔꯤ ꯑꯩꯗꯤ 이닝ꯊꯧꯒꯤ ꯌꯥꯊꯪꯇꯃꯛ ꯏꯟꯖꯕꯅꯤ ꯀꯩꯒꯤ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕꯅꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯛꯇ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯏꯄꯥ ꯏꯕꯨꯡꯉꯣ 이마톤 너코이 애니막 옛날에봐 쑥가나라 ngasi디 너코이 애니막기 아로이바 오이레다바니 아시 하이라가 마빠이붕어 닝타오마디 마마톤 아니막 미쿱 아두막다다 하치라미 마두기 마뚱 당나마 레바키 닝타오두가 야나나두나 레박 아니막 하나 수나마타 따옥드나 눅시 짜나나 빤키람 ꯈꯨꯜ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯃꯇꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝ ꯋꯥꯛꯆꯤꯡꯒꯤ ꯎꯟ ꯇꯥꯁꯤꯜꯂꯛꯄꯒꯤ ꯇꯔꯠ ꯇꯔꯠ ꯂꯥꯎꯔꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯥꯡꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯇꯟꯕꯅ ꯃꯇꯥꯎ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯃꯗ ꯃꯩꯖꯥꯎ ꯍꯧꯔꯗꯨꯅ ꯋꯥꯊꯤ ꯁꯨꯔꯤ ꯑꯁ ꯄꯣꯏꯅꯨꯒꯤ ꯂꯧ ꯂꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯧ ꯂꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯅꯕꯨ ꯂꯧ ꯀꯨꯝꯗꯨꯅ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯪꯉꯝꯃꯤꯗꯣꯏꯇ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯧꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯨꯗꯧꯁꯨ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯃꯔꯛꯁꯤꯗꯗꯤ ꯈꯣꯂꯥꯗꯒ ꯂꯩꯕꯒꯤ ꯋꯥꯗꯤ ꯉꯝꯕꯩ ꯋꯥ ꯂꯩꯇꯦꯀꯣ ꯏꯇꯥꯎ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯁꯣꯝꯗꯅ ꯏꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯒꯠꯅꯕ ꯆꯤꯟꯁꯤꯅꯗꯤ ꯑꯃꯨꯛ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯣ ꯁꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯦ ꯑꯩꯗꯤ ꯁꯥꯏꯅꯤꯕ ꯅꯪ ꯌꯥꯝ ꯁꯥꯏꯅꯤꯕ ꯁꯦꯜ ꯂꯩꯇꯅ ꯀꯥꯏꯗꯒꯤ ꯉꯥꯅꯨ ꯌꯦꯟ ꯂꯩꯔꯒ ꯆꯥꯗꯧꯔꯤꯒꯦ ꯑꯣ ꯑꯗꯨꯅꯕꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯁꯨ ꯈꯪꯂꯤꯁꯤꯅꯦ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯩꯔꯝꯂꯗꯤ ꯅꯍꯥꯟꯅ ꯂꯩꯔꯒ ꯆꯥꯔꯝꯂꯅꯤꯅ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤꯕꯅꯤꯗ ꯅꯪꯗ ꯅꯠꯇꯦꯕꯣ ꯁꯦꯜ ꯂꯩꯇꯕꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯤꯟꯁꯤ ꯇꯛꯁꯤꯟꯅꯔꯒ ꯆꯤꯛꯅꯔꯒ ꯈꯥꯡꯉꯤꯕꯅꯤꯇ ꯁꯨꯝꯊꯣꯔꯁꯤꯔꯣ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯈꯨꯔꯥ ꯑꯃꯨꯒꯤ ꯉꯥꯅꯨ ꯍꯥ ꯂꯥꯎꯕ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯤꯗꯅ ꯃꯗꯨꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯆꯥꯔꯁꯤꯔꯣ ꯑꯁ ꯃꯗꯨꯏ ꯃꯤꯗꯨꯗꯤ ꯍꯨꯔꯥꯅ ꯐꯥꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯕꯅꯤꯗ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯅ ꯍꯨꯒꯦꯅ ꯍꯨꯕꯗꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤꯔꯣ ꯍꯦꯔꯥ ꯍꯨꯔꯅꯤꯅ ꯍꯨꯔꯗꯤ ꯅꯨꯡꯗꯥꯡꯁꯤꯗ ꯍꯦꯛꯇ ꯍꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯀꯣꯟꯗꯒꯤ ꯍꯦꯛꯇ ꯁꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯦꯛꯇ ꯁꯠꯂꯨꯔꯁꯤ ꯍꯥꯏ ꯅꯥꯎꯇꯣꯝꯕ ꯀꯧꯕ꯭ꯔꯣ ꯄꯥꯕ ꯅꯪꯕꯨ ꯉꯥꯅꯨꯁꯤꯡꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯃꯀꯣꯜ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯃꯊꯣꯡ ꯂꯣꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯄꯥꯕ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯣ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯑꯁꯣꯝꯗꯅ ꯈꯝꯕꯒ ꯐꯩꯖꯥꯎꯒꯗꯣ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯂꯨꯝꯂꯒ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯦ ꯑꯗꯨ ꯍꯦꯛꯇ ꯁꯠꯂꯣꯅ ꯌꯥꯔꯦꯅꯦ ꯏꯇꯥꯎ ꯑꯃꯁꯤꯅ ꯆꯥꯎꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯑꯃꯁꯤ ꯁꯠꯂꯁꯤꯔꯣ
ꯈꯪꯗꯦ ꯅꯪ ꯐꯥꯗꯧ ꯑꯃ ꯀꯣꯛ ꯆꯠꯂꯣ ꯌꯥꯔꯦ ꯍꯣꯏ ꯆꯠꯀꯦ ꯀꯩꯗꯧꯔꯒꯦ ꯄꯉꯥꯡ ꯉꯥꯡꯅꯨ ꯅꯪ ꯑꯃ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯃꯥꯅ ꯆꯥꯅꯤꯡꯕ ꯉꯥꯅꯨ ꯑꯃ ꯈꯜꯂꯒ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯝꯂꯒ ꯆꯤꯡꯊꯣꯛꯀꯦ ꯇꯧꯔꯤ ꯑꯗꯨꯅ ꯅꯝꯗꯅ ꯆꯤꯡꯊꯣꯛꯀꯦ ꯇꯧꯕ ꯑꯗꯨꯗ ꯉꯥꯅꯨ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝ ꯉꯥꯅꯨ ꯑꯗꯨꯅ ꯄꯥꯈꯠꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯑꯇꯩꯁꯨ ꯌꯥꯎꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯁꯤꯟꯅꯔꯛꯂꯝ ꯀꯩꯅꯣꯅꯦ ꯉꯥꯅꯨꯁꯤꯡꯁꯤꯅ ꯑꯁꯨꯛ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯁꯤꯕꯣ ꯍꯥꯏ ꯅꯥꯎꯇꯣꯝꯕ ꯃꯤ ꯅꯨꯡ ꯆꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯄꯥꯕ ꯍꯨꯔꯥꯟꯕꯒ ꯆꯪꯂꯖꯥꯠꯂꯅꯦ ꯍꯦ ꯏꯇꯥꯎ ꯃꯄꯨ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯆꯠꯂꯁꯤꯔꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯀꯩꯁꯨ ꯇꯧꯔꯣ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯉꯥꯏꯗ ꯉꯥꯏꯌꯣ ꯏꯇꯥꯎ ꯍꯧꯗꯣꯡꯂꯅꯦ ꯀꯗꯥꯏꯗꯅꯣ ꯈꯣꯡꯂꯤꯁꯤꯅ ꯍꯧꯗꯣꯡꯅ ꯑꯣꯏꯔꯖꯥꯠꯂꯣ ꯍꯦ ꯆꯠꯂꯣꯅꯦ ꯍꯩꯅꯦ ꯍꯦ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯪꯂꯛꯄ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯐꯩꯖꯥꯎꯒꯤ ꯂꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯜꯂꯝ ꯃꯗꯨꯗꯒꯤꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ ꯑయ్ꯌꯣ ꯍꯩ ꯅꯥꯏꯅꯦ ꯍꯦ ꯑꯦ ꯁꯤꯗꯤ ꯍꯧꯗꯣꯡ ꯅꯠꯇꯦ ꯃꯤꯅꯤꯅꯦ ꯉꯥꯅꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤ ꯃꯥꯜꯂꯦꯅꯦ ꯃꯣꯏꯁꯦ ꯄꯥꯕꯥꯎ ꯉꯥꯅꯨ ꯍꯨꯔꯥꯟꯗꯒꯤ ꯇꯧꯔꯝꯂꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯃꯄꯨ ꯊꯣꯔꯛꯑꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪ ꯁꯤꯗꯤꯕ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣꯅꯦ ꯉꯥꯏꯈꯣꯅꯦ ꯆꯦꯟꯈꯤꯅꯨꯅꯦ ꯑꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯗꯒꯤ ꯇꯧꯕ ꯅꯣꯏꯗ ꯉꯥꯏꯈꯣꯅꯦ ꯀꯗꯥꯏꯅꯣꯕ ꯑꯩꯅ ꯋꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯣꯏꯖꯔꯤꯕ ꯉꯥꯅꯨ ꯑꯁꯤꯕꯨ ꯍꯨꯅꯤꯡꯗꯅ ꯍꯨꯕ ꯂꯥꯛꯂꯤꯕ ꯅꯄꯥ ꯌꯥꯃꯤ ꯃꯆꯥ ꯍꯥꯏ ꯃꯈꯣꯏ ꯀꯔꯝ ꯆꯦꯟꯈ꯭ꯔꯦ ꯄꯥꯕꯥ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯆꯥ ꯑꯗꯨ ꯐꯥꯎꯕ ꯐꯪꯅꯕ ꯇꯥꯟꯅꯕ ꯉꯝꯗꯕ ꯍꯩ ꯅꯊꯤꯕꯣꯡꯅ ꯕꯣꯔꯥ ꯆꯥꯔꯤꯕ ꯉꯁꯤꯗꯒꯤ ꯆꯥꯛꯀ ꯄꯤꯖꯕ꯭ꯔ ꯌꯦꯡꯉꯨ ꯅꯄꯥ ꯌꯥꯏꯃꯩ ꯃꯆꯥ ꯏꯁ ꯄꯥꯕꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯗꯤ ꯍꯧꯗꯣꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯄꯥꯕ ꯍꯣꯏ ꯍꯧꯗꯣꯡ ꯆꯪꯂꯛꯂꯒꯕꯨ ꯑꯗꯨꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯛꯈꯤꯗ꯭ꯔꯣ ꯅꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯞ ꯑꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕ ꯄꯥꯜꯂꯤꯕꯅꯣ ꯀꯔꯤꯃꯇ ꯀꯥꯟꯅꯗ꯭ꯔꯦꯅꯦ ꯂꯧꯊꯣꯛꯂꯒ ꯊꯝꯒꯦꯒ ꯊꯝꯃꯣ ꯅꯪꯒꯤ ꯊꯣꯞꯇꯣ ꯂꯧꯊꯣꯛꯂꯒ ꯊꯝꯕꯗꯣ ꯌꯥꯔꯗꯤ ꯅꯍꯥꯟꯅꯕꯨ ꯂꯧꯊꯣꯛꯂꯒꯕꯨ ꯊꯝꯂꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯉꯥꯅꯨ ꯑꯅꯤ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯣꯞ ꯂꯧꯊꯣꯛꯎ ꯀꯥꯏꯅ ꯍꯩ ꯍꯥꯏꯗ꯭ꯔꯗꯤ ꯑꯁꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯗꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯃꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯍꯨꯗꯧ ꯇꯧꯔꯝꯂꯤꯕ ꯍꯨꯔꯥꯟꯕꯅ ꯍꯨꯒꯦ ꯍꯥꯏꯅ ꯍꯨꯔꯛꯂꯕꯗꯕꯨ ꯑꯩꯈꯣꯏꯅ ꯃꯊꯣꯡ ꯊꯤꯡꯖꯤꯟꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯂꯣꯏꯔꯗꯤ ꯈꯔꯁꯨ ꯍꯨꯕ ꯇꯥꯕ ꯍꯨꯔꯥꯟꯍꯟꯅꯤꯡꯗ꯭ꯔꯒꯅ ꯄꯥꯕꯒꯤ ꯐꯃꯨꯡꯗ ꯍꯦꯛ ꯄꯨꯁꯤꯜꯂꯒ ꯇꯨꯝꯃꯤꯟꯅꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯃꯆꯥꯁꯤꯅ ꯉꯥꯡꯉꯤꯁꯤ ꯆꯦꯛꯁꯤꯟꯅ ꯂꯣꯜꯂꯝꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯉꯥꯅꯨꯁꯤꯡꯁꯤꯒ ꯇꯨꯝꯃꯤꯟꯅꯧ ꯀꯥꯏꯗꯅꯒ ꯍꯥꯏ ꯇꯥꯕ ꯄꯉꯥꯡꯗ ꯉꯥꯡꯂꯗꯤ ꯍꯣꯏꯃ 시부 시랍니다. ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯕ 후라ꯟꯕ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯃꯄꯨꯗ ꯆꯩꯁꯤꯟꯅꯒꯦꯕ 이씨 ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯗꯨꯅ ꯂꯥꯏꯕꯛꯇ ꯍꯦꯛ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯚꯥꯞ ꯍꯦꯛꯇ ꯑꯣꯏꯗꯗꯅ ꯆꯩꯊꯣꯛꯂꯨꯔꯤꯅꯤꯅꯦ ꯐꯪꯅꯕ ꯃꯤꯅ ꯇꯥꯟꯅꯔꯛꯇ꯭ꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯐꯪꯅꯕꯒ ꯇꯥꯟꯅꯔꯛꯑꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏꯗꯕꯅꯤꯍꯦ ꯏꯕꯣ ꯑꯁ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯅ ꯍꯧꯔꯛꯄꯅꯤ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯑꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯧꯔꯛꯄꯅꯤꯗꯅ ꯈꯤꯇ ꯅꯝꯁꯤꯜꯂꯛꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ 이번에 수많이 지나dak 서룩네 윰도 인 한질러시 nganu suhuba ngamdre aduna yumna hamga amoina hekta fudarurasi ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯍꯦ ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯄꯨꯅ ꯇꯥꯟꯅꯔꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯇꯣꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯗꯤꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯂꯛꯄꯗꯣ ꯃꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯝꯇꯪ ꯅꯝꯗꯅ ꯁꯠꯂꯗꯤ ꯆꯥꯗꯤ ꯆꯥꯅꯤꯡꯂꯤꯕꯅꯤꯗ
ꯍꯣꯏꯅꯦ ꯃꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯝꯗꯅ ꯑꯃꯗꯤ ꯁꯠꯂꯒ ꯆꯥꯕ ꯌꯥꯕꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯝꯕꯁꯤ ꯐꯥꯎꯕꯗ ꯍꯨꯕ ꯆꯠꯄ ꯇꯜꯂꯕ ꯑꯁꯤꯅꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯑꯩꯈꯣꯏꯅ ꯁꯠꯇꯧꯔꯤꯕ ꯑꯁꯤꯕꯨ ꯏꯇꯥꯎ ꯑꯃꯝꯕꯗ ꯍꯨꯕꯒꯤ ꯃꯍꯨꯠ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯁꯤ ꯑꯗꯨꯕꯨ ꯌꯥꯕ ꯌꯥꯒꯗ꯭ꯔꯣ ꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯔꯥꯗꯣ ꯁꯤꯡꯍꯜꯂꯝꯃꯕꯅꯤ ꯃꯥꯁꯨ ꯁꯤꯡꯈ꯭ꯔꯕꯅꯤꯅ ꯆꯪꯉꯒ ꯍꯦꯛꯇ ꯂꯩꯔꯝꯂꯅꯤ ꯅꯠꯇꯦ ꯀꯔꯝꯅꯅꯣꯕ ꯑꯃꯨꯛ ꯍꯨꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯍꯦꯔꯥ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯌꯦꯡꯗꯤ ꯌꯦꯡ ꯍꯣꯏꯁꯦ ꯐꯔꯦ ꯏꯇꯥꯎ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦ ꯑꯗꯨꯅ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯅꯗꯕꯤꯅꯤꯀꯣ ꯁꯣꯏꯅꯗꯕꯤ ꯅꯪꯗ ꯁꯣꯏꯔꯛꯀꯅꯣ ꯑꯣ ꯏꯃꯥꯎ ꯅꯆꯥ ꯐꯩꯖꯥꯎ ꯍꯜꯂꯛꯂꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨꯕ ꯏꯃꯥ ꯑꯣ ꯏꯃꯥꯎ ꯅꯆꯥꯅ ꯀꯣꯏꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ ꯏꯃꯥ ꯑꯣ ꯏꯃꯥ ꯏꯕꯦꯝꯃ ꯍꯩ ꯃꯍꯥ ꯆꯟꯗꯥꯟ ꯁꯥ ꯊꯣꯛꯄ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪ ꯎꯔꯥꯎ ꯊꯔꯥꯎꯔꯦ ꯍꯥꯏꯔꯗꯤ 이마는 호이나 캉나 통지 팟 항독비려가 탐험배 야드로 이마 ꯊꯣꯡꯁꯦ ꯁꯥꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯒ ꯏꯃꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯍꯜꯂꯁꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯩꯈꯣꯏꯗꯕꯨ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯗꯅ ꯀꯥꯏꯗꯒꯤ ꯂꯩꯅꯤꯒꯦ ꯏꯆꯥꯅꯨꯄꯥ ꯎꯆꯤ ꯅꯪ ꯑꯃ ꯂꯩꯔꯤꯕ ꯅꯪꯅ ꯍꯣꯟꯗꯅ ꯌꯣꯟꯕꯗꯁꯨ ꯑꯔꯨ ꯑꯄꯦꯟ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦꯗꯅ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯏꯃꯥ ꯅꯆꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯩꯕꯤꯗꯧꯔꯤꯁꯦ ꯏꯁ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣꯕ 이마 만나 만다바 라이리 ꯑꯩꯈꯣꯏꯒꯤꯕꯨ ngasi kari hinjang thongge aine saksu lamna loirabani ma lamni ho lamni yeba a tengotane saugri thongba khara yahobani kahino haisibo intham tha sida saugri sadari ba haisibo ima ing basida sagat pa yana ba haidana imana thongjilibani loiridana tat laura kansida 신크라바 서구리도 싸드라바디 나때 서구리도 동도 서록 한가함을 깨놈 동배야 들어 이마 이마기 붕어 까딴자오 이마 까딴자오 하이브 나때 파이자오 하이브니나 싸데 하이 캉이 아이는 남긴 남밍세 파이자오 거우리세 소이래 까딴자오 하이는 온톡라바니 한가함 파워만 팜 레이트레 아두나니 아이는 서구리 오이나 말람리세 ꯑꯁ ꯍꯪꯒꯥꯝ ꯃꯐꯝ ꯂꯩꯇ꯭ꯔꯦꯗꯅꯕꯨ ꯁꯧꯒ꯭ꯔꯤ ꯃꯜꯂꯦ ꯍꯥꯏꯖꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯏꯃꯥꯅꯤꯀꯣ ꯍꯩ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯅꯤꯡꯗ꯭ꯔꯒꯅꯦ ꯀꯣꯛ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯣ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯆꯥꯛꯁꯪꯗ ꯆꯪꯂꯒꯅꯦ ꯀꯣꯛ ꯆꯥꯔꯨꯆꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯁꯧꯒ꯭ꯔꯤꯕꯨ ꯅꯤꯡꯊꯝꯒꯤ ꯅꯨꯃꯤꯗꯥꯡꯒꯤꯗ ꯆꯥꯎ ꯍꯥꯏꯁꯤꯅꯤ 이마 ꯅꯪ ꯌꯥꯝ ꯐꯩꯀꯣ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯅ ꯃꯁꯤꯗꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ 이마 오 이마오 ꯑꯣ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯆꯥꯛꯁꯤ ꯆꯥꯕ ꯂꯣꯏꯔꯦ 이마 ꯀꯣꯟꯁꯤ ꯀꯝꯗꯧꯕꯅꯣ ꯆꯥꯕꯗꯨ ꯂꯣꯏꯔꯗꯤ ꯀꯣꯛ ꯐꯦꯡꯕ ꯌꯥꯗ꯭ꯔꯣ 예 ꯀꯣꯟꯁꯤꯕꯨ ꯑꯃꯨꯛ ꯑꯩꯅ ꯐꯦꯡꯈꯣ ꯍꯥꯏꯔꯣ 이마 ꯐꯦꯡꯗ꯭ꯔꯗꯤ ꯃꯌꯥꯝ ꯆꯥꯅꯔꯤꯉꯩꯗꯗꯤ ꯌꯥꯎꯗꯕꯅꯤꯅ ꯅꯁꯥꯅ ꯐꯦꯡꯕ ꯇꯥꯕ ꯑꯁ ꯏꯪꯗꯤ ꯏꯪꯉꯤꯍꯦ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯒꯣꯔꯣ ꯒꯣꯔꯣ ꯇꯛꯂꯒ ꯍꯦꯛꯇ ꯇꯛ ꯂꯥꯎꯅ ꯐꯦꯡꯗꯣꯛꯄ ꯍꯥꯏꯕꯗꯨꯅꯤꯗ ꯍꯩ ꯀꯣꯟꯗꯨ ꯆꯥꯒ꯭ꯔꯤꯡ ꯆꯔꯥꯡ ꯁꯦꯡꯅ ꯀꯣꯛꯅꯕ ꯇꯛꯂꯒ ꯐꯦꯡꯂꯝꯃꯨꯀꯣ ꯅꯪꯅ ꯐꯦꯡꯕ ꯀꯣꯟꯁꯤꯃ ꯆꯥꯒ꯭ꯔꯤꯡ ꯐꯥꯎꯕ ꯁꯦꯡꯅ ꯀꯣꯛꯇꯦ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁꯦꯡꯕ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯄꯨꯔꯥ ꯃꯧ ꯑꯅꯧꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯃꯁꯤꯗ ꯏꯁꯥꯅ ꯆꯥꯕ ꯀꯣꯟꯒ ꯐꯦꯡꯍꯟꯗꯅꯒ ꯑꯁ ꯑꯗꯨꯁꯨ ꯆꯥꯒ꯭ꯔꯤꯡ ꯀꯣꯛꯇꯦ ꯁꯦꯡꯅ ꯐꯦꯡꯉꯨꯒ ꯑꯁ 이마 오빠보 ꯀꯩꯗꯧꯔꯦ ꯆꯥꯛ ꯂꯣꯏꯔꯦ
ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯄꯨꯊꯣꯔꯛꯎ ꯏꯃꯨꯡꯗ ꯁꯨꯝ ꯆꯥꯔꯂꯣ ꯄꯥꯕ ꯀꯩꯁꯨ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏꯕ ꯍꯣꯏ ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯩꯔꯝꯃꯣ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯆꯥꯕꯅꯦꯗꯅ ꯆꯥꯔꯤꯉꯩꯗ ꯑꯃꯃꯨꯛ ꯁꯠꯂꯒ ꯄꯨꯈ꯭ꯔꯗꯤ ꯍꯩ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯃꯥꯡꯖꯔꯤꯁꯤ ꯑꯩꯗꯅꯤꯅꯦ ꯑꯩꯗ ꯍꯩ ꯑꯩꯗꯤ ꯆꯪꯂꯛꯂꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯁ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕ ꯍꯥꯏꯗꯨꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗꯤ ꯃꯌꯨꯝ ꯌꯧꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯃꯁꯤꯗ ꯄꯥꯕꯅ ꯑꯌꯤꯡꯕ ꯃꯔꯛꯁꯤꯗ ꯍꯨꯔꯥꯟꯕ ꯉꯥꯛꯂꯤꯅꯦꯗꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯍꯣꯏ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯁꯤꯡꯉꯒ ꯂꯨꯝꯃꯒ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯥꯛ ꯁꯦꯜꯍꯧꯗꯕꯗ ꯑꯃ ꯑꯗꯨꯝ ꯁꯠꯈꯤꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯗꯤ ꯍꯩ ꯑꯗꯨꯅ ꯑꯩꯗꯤ ꯆꯪꯗꯕ ꯌꯥꯗꯕꯅꯤꯀꯣ ꯆꯥꯛꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯅꯪꯁꯨꯅꯦ ꯑꯩꯅ ꯆꯥꯕ ꯂꯣꯏꯔꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯆꯪ ꯑꯁ ꯄꯥꯕ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩ ꯁꯪꯕ ꯉꯝꯃꯣꯏꯀꯣ ꯄꯥꯕ ꯍꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏꯅꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯣꯡꯊꯣꯛꯄꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯒꯦ ꯊꯧꯔꯥꯡꯂꯝꯂꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯈꯪꯉꯨꯀꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯉꯥꯅꯨ ꯍꯨꯒꯦꯅ ꯆꯪꯉꯝꯃꯤꯗꯣ ꯃꯣꯏꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯁꯤꯗꯕꯨ ꯃꯄꯥꯟꯗ ꯌꯥꯔꯦꯛ ꯇꯧꯔꯦꯕ ꯑꯩꯕꯨ ꯏꯇꯥ ꯉꯔꯥꯡꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯒꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯟꯖꯤꯜꯂꯦꯗꯅ ꯀꯣꯜꯂꯤꯛꯀꯥꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯦꯡꯍꯜꯂꯤꯕꯅꯤꯅꯦ ꯏꯍꯦꯔꯥ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯤꯌꯦ ꯑꯩꯗꯤ ꯏꯃꯥꯅ ꯇꯟꯃꯜꯂꯦꯗꯅ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯁꯧꯒ꯭ꯔꯤꯅꯦ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂ ꯊꯝꯃꯝꯃꯤꯁꯦ ꯃꯗꯨ ꯄꯨꯝꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯅꯨ ꯍꯨꯔꯨꯅꯕ ꯇꯧꯕꯩꯅꯤꯀꯣ ꯑꯗꯨꯒ ꯉꯥꯅꯨꯁꯨ ꯑꯃꯠꯇ ꯍꯨꯔꯛꯇꯕ ꯑꯩ ꯏꯇꯥꯎ ꯉꯥꯅꯨ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤꯗꯣ ꯃꯤꯗꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯕꯨ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇꯒ ꯈꯜꯂꯕ ꯀꯩꯅꯣ ꯀꯅꯥ ꯇꯝꯗꯧꯔꯤꯒꯦ ꯑꯩꯕꯣ ꯏꯁꯦ ꯑꯗꯨ ꯏꯇꯥꯎ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯈꯨꯔꯥ ꯑꯃꯨꯗꯣ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂꯤꯅꯦꯗꯅ ꯃꯄꯥꯜꯗꯒ ꯆꯥꯛ ꯆꯥꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒ ꯇꯨꯝꯕꯒꯁꯤ ꯏꯃꯨꯡꯗ ꯇꯨꯝꯗꯦ ꯃꯄꯥꯜꯗ ꯇꯨꯝꯃꯤ ꯍꯥꯏꯔꯤꯅꯦ ꯏꯇꯥꯎ ꯇꯧꯅꯤꯅꯦ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯣꯈꯥꯛ ꯂꯤꯛꯄꯅꯦꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯥꯏꯔꯨꯔꯗꯤ ꯃꯥꯒꯤ ꯉꯥꯅꯨꯗꯣ ꯂꯦꯝꯅꯗꯤ ꯊꯥꯅꯤꯡꯗꯦ ꯏꯇꯥꯎ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯥꯗꯧꯔꯤꯕ ꯅꯠꯇꯦ ꯉꯥꯅꯨ ꯑꯃꯈꯛ ꯍꯨꯔꯒ ꯆꯥꯕꯗꯕꯨ ꯃꯥꯕꯨ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯐꯣꯡꯅ ꯍꯦꯛꯇ ꯆꯪꯂꯒ ꯍꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯦ ꯀꯃꯥꯏ ꯍꯨꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯍꯥꯏ ꯅꯥꯎꯇꯣꯝꯕ ꯌꯥꯔꯦ ꯏꯄꯥ ꯑꯃꯨꯛ ꯆꯪꯂꯒꯦ ꯏꯆꯥꯗꯤ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯂꯝꯂꯔꯣꯏ ꯄꯥꯕ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒꯦꯁꯦ ꯇꯨꯝꯖꯔꯨꯔꯣ ꯍꯣꯏ ꯄꯥꯕ ꯑꯥꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤꯕꯨ ꯈꯝꯕꯒ ꯐꯩꯖꯥꯎꯒ ꯅꯠꯇ꯭ꯔꯅꯤ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯣꯍꯣ ꯈꯨꯔꯥꯎ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯣꯍꯣ ꯈꯨꯔꯥꯕꯨ ꯀꯧꯖꯔꯤꯌꯦ ꯐꯩꯖꯥꯎ ꯀꯔꯤ ꯂꯩꯔꯦ ꯅꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕꯣ ꯈꯨꯔꯥ ꯍꯣꯏꯒꯤ ꯁꯟ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯅ ꯇꯥꯏꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯅ ꯁꯣꯝꯗꯅ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯐꯖꯅ ꯂꯩꯇꯕ ꯃꯥꯅ ꯀꯔꯣꯝꯗꯒꯤ ꯁꯅꯥꯎ ꯀꯥꯏꯅ ꯇꯧꯔꯛꯂꯤꯁꯤꯅ ꯁꯣꯝꯗꯅ ꯐꯩꯖꯥꯎ ꯑꯗꯨ ꯋꯥꯗꯨ ꯍꯥꯏꯅ ꯃꯇꯥꯎꯗ ꯃꯈꯣꯏꯒꯤ ꯈꯪꯅꯕꯤ ꯏꯪꯒꯤꯠ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯋꯥꯈꯜ ꯈꯪꯂꯥꯛꯂꯝꯃꯤ ꯍꯣꯏꯅꯦ ꯌꯣꯟꯅꯤꯅꯦ ꯅꯪꯕꯨ ꯂꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯏꯇꯥꯎ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯎꯔꯦꯅꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯁ ꯑꯩꯗꯤ ꯅꯪꯅ ꯋꯥꯁꯨ ꯍꯥꯏꯗ ꯁꯤꯗ ꯆꯠꯁꯤ ꯍꯥꯏꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯏꯟꯅꯔ ꯂꯥꯛꯑꯦ ꯁꯅꯥꯎꯒꯤ ꯑꯣꯏꯔꯗꯤ ꯈꯨꯔꯥꯗ ꯑꯗꯨꯝ ꯍꯥꯏꯅꯔꯣ ꯀꯩꯅꯣ ꯑꯩꯁꯦ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯌꯦꯕ ꯅꯪ ꯁꯥꯟꯅꯍꯧꯔꯣ ꯑꯩ ꯈꯤꯇ ꯍꯥꯜꯂꯝꯒꯦ ꯏꯇꯥꯎ ꯑꯁ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯑꯩꯅꯗꯤ ꯅꯪꯅ ꯃꯃꯜ ꯅꯨꯡꯃꯩ ꯉꯥꯡꯅꯕꯗꯨ ꯈꯔ ꯍꯩꯌꯦꯅ ꯅꯪꯒ ꯉꯥꯡꯅꯍꯟꯒꯦ ꯇꯧꯔꯒ ꯏꯇꯥꯎ ꯁꯣꯝꯗ ꯌꯥꯗꯕ ꯑꯃꯒꯤꯅꯦꯕ ꯏꯇꯥꯎꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯅꯔꯁꯦ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗꯩꯗꯤ ꯏꯇꯥꯎꯅꯤꯅ ꯍꯩꯔꯤꯗꯨꯅꯤ ꯈꯨꯔꯥꯅ ꯀꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯖꯤꯟꯅ ꯂꯧꯒꯗꯕꯁꯨ ꯂꯩꯇꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯦꯛꯇ ꯂꯧꯅꯤꯡꯉꯦꯗꯅ ꯄꯪꯂꯧꯗ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯅꯤ ꯈꯨꯔꯥ ꯇꯥꯔꯦꯗꯅ ꯈꯨꯔꯥꯅ ꯍꯥꯏꯁꯦ ꯏꯇꯥꯎ ꯂꯩꯕꯤꯍꯧꯔꯣꯀꯣ ꯈꯤꯇ ꯍꯟꯖꯔꯝꯒꯦ ꯑꯩ ꯆꯠꯂꯦꯍꯦ ꯏꯇꯥꯎ ꯑꯁ ꯃꯁꯤ ꯃꯤꯁꯤꯗꯤꯕ ꯑꯩꯅꯗꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯍꯩꯌꯦꯗꯅ ꯇꯧꯔꯒ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯦꯜ ꯈꯨꯄꯥꯏ ꯑꯗꯨꯒ ꯁꯅꯥꯎ ꯂꯩꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒ ꯈꯨꯔꯥꯅ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯦ ꯁꯅꯥꯎꯁꯤ ꯑꯩꯒꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯃꯅ ꯁꯅꯥꯎ ꯑꯃ ꯄꯥꯝꯃꯤ ꯑꯃꯠꯇ ꯊꯤꯔꯛꯎ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯤꯗꯤ ꯑꯔꯥꯕꯅꯤꯅꯦ ꯈꯨꯔꯥ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯇꯥꯟ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯃꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯔꯥꯕꯅꯤ ꯁꯝꯄꯣꯛ ꯈꯣꯏꯅꯕꯅꯤ ꯈꯨꯔꯥ ꯑꯗꯣ ꯑꯩꯒꯤꯗꯨꯗꯤ ꯄꯤꯛꯄꯗꯤ ꯄꯤꯛꯂꯤ ꯂꯥꯛꯑꯣꯁꯦ ꯑꯁꯣꯝꯒꯤ ꯁꯪꯒꯣꯟꯗ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯍꯣꯏ ꯈꯨꯔꯥ ꯌꯦꯡꯂꯒ ꯀꯝꯗꯧꯕ ꯑꯗꯣ ꯃꯑꯣꯡ ꯃꯇꯥ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯪꯒꯣꯟ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯈ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯝꯕ ꯑꯗꯨ ꯃꯌꯨꯝ ꯆꯠꯁꯤꯟꯅꯕ ꯁꯥꯔꯒ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯃꯁꯤꯒꯤ ꯐꯩꯖꯥꯎꯁꯤꯁꯨ ꯌꯥꯗꯤ ꯌꯥꯏꯅꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥꯎ ꯂꯩꯒꯗꯧꯔꯤꯕꯅꯣꯗꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯈꯗ꯭ꯔꯛ ꯃꯄꯤꯅꯤꯀꯣ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯜꯂꯤꯅꯤ ꯃꯥꯅ ꯑꯁꯣꯝꯅ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯐꯩꯖꯥꯎ ꯑꯗꯨ ꯁꯅꯥꯎ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯔꯥ ꯑꯁꯤꯗꯤ ꯈꯔ ꯄꯤꯛꯂꯤꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯁꯅꯥꯎ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥꯎ ꯍꯥꯏꯔꯒ ꯀꯌꯥꯝ ꯆꯥꯎꯕ ꯄꯥꯝꯂꯤꯕꯅꯣꯅꯦ ꯈꯨꯔꯥ ꯁꯅꯥꯎ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯥꯃꯅ ꯄꯥꯝꯃꯤꯁꯤ ꯍꯥꯇꯝ ꯐꯥꯔꯕ ꯃꯗꯨꯒꯨꯝꯕ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯈꯨꯔꯥ ꯍꯥꯏꯗꯤ ꯃꯄꯤ ꯃꯆꯥ ꯈꯥꯏꯅꯔꯕ ꯁꯦꯟꯅꯕ ꯋꯥꯔꯣꯏꯗꯧꯕꯅꯤ ꯈꯨꯔꯥ ꯏꯁꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨ ꯈꯨꯔꯥ ꯑꯩꯅ ꯍꯦꯛ ꯂꯦꯞꯊꯣꯛꯄꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯃꯗ ꯍꯥꯏꯔꯒ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯑꯃꯨꯛ ꯌꯦꯡꯕ ꯂꯥꯛꯆꯔꯒꯦ ꯍꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯊꯣꯛꯂꯁꯤ ꯍꯣꯏ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯂꯒꯁꯨ ꯑꯗꯨꯝ ꯈꯨꯔꯥꯅ ꯈꯪꯅ ꯍꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯪꯅ ꯍꯥꯏꯔꯒꯦꯅꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯐꯩꯖꯥꯎꯅ ꯀꯤꯔꯨꯞ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯗꯨ ꯎꯔꯒ ꯈꯝꯕꯅ ꯃꯥꯅ ꯂꯣꯟꯅ ꯁꯠꯂꯒ ꯄꯨꯊꯣꯔꯛꯂꯤꯕ ꯉꯥꯅꯨ ꯑꯗꯨ ꯎꯠꯂꯒ ꯍꯥꯏ ꯌꯦꯡꯉꯨꯅꯦꯁꯦ ꯇꯨ ꯍꯩ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯁ ꯑꯝꯇ ꯂꯣꯠꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯃꯤꯅ ꯎꯈꯤꯕ ꯊꯣꯛꯂꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯤ ꯉꯥꯅꯨ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯆꯩꯇꯨꯞ ꯆꯥꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯊꯨꯅ ꯂꯥꯛꯑꯣ ꯂꯥꯛꯏꯁꯤꯃꯛꯇꯗ ꯂꯥꯛꯑꯣ ꯃꯅꯤꯡꯒꯤ ꯃꯩꯔꯥ ꯁꯪꯗꯨꯒꯤ ꯃꯅꯤꯡꯗ ꯂꯧꯔꯨꯔꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯌꯦ 이보 ꯅꯪꯅ ꯆꯥꯕꯗ ꯈꯜꯂꯣ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯅꯪꯁꯨ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯁꯅꯥꯎ ꯀꯥꯏꯅ ꯅꯪꯒꯤ ꯒꯤꯠꯇꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯈꯪꯕꯒꯤ ꯐꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩ ꯉꯥꯅꯨꯗꯤ ꯍꯥꯏꯔꯅꯨꯍꯦ ꯑꯗꯥꯏꯗ ꯑꯗꯨꯝ ꯈꯨꯔꯥ ꯑꯃꯨꯕꯤꯒꯤ ꯆꯩꯔꯨꯡ ꯃꯥꯟꯕ ꯈꯨꯆꯥꯎꯗꯣ ꯑꯗꯨꯝ ꯆꯥꯔꯗꯕꯅꯤ 이보 ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯏꯪꯒꯤꯠ ꯏꯔꯥꯡꯗꯤ ꯐꯖꯅ ꯈꯪꯕ ꯖꯥꯠꯅꯤꯍꯦ ꯑꯩꯅ ꯃꯤꯆꯤꯗꯅꯤ ꯍꯥꯏꯐꯦꯠ ꯈꯠꯈꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯅ ꯍꯦꯛꯇ
ꯊꯕꯛꯁꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯄꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥ ꯍꯥ ꯂꯥꯎꯁꯦ ꯆꯥꯕꯗꯤ ꯐꯪꯗꯧꯔꯦꯗꯅ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯣꯅꯦ ꯏꯇꯥꯎ ꯑꯩꯅꯤꯗꯅ ꯑꯩ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯗ ꯏꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ ꯑꯃꯨ ꯐꯩꯖꯥꯎꯗꯨꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯤꯟꯗꯣꯛꯂꯨꯔꯒ ꯆꯪꯂꯛꯄꯗ ꯉꯥꯅꯨ ꯑꯗꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯉꯥꯅꯨꯁꯤꯡꯁꯤ ꯐꯅꯗꯤ ꯐꯖꯔꯦꯁꯦ ꯅꯈꯣꯏ ꯌꯣꯜꯂꯒ ꯑꯩꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯅꯥꯠ ꯑꯃꯠꯇ ꯂꯩꯒꯦ ꯈꯜꯂꯤꯕꯅꯤ 1 2 3 ꯍꯣꯏ ꯃꯁꯤꯡꯗꯤ ꯋꯥꯠꯂꯤꯗꯅ ꯉꯥꯅꯨ ꯑꯃ ꯋꯥꯠꯂꯦ ꯍꯣꯏ ꯀꯔꯝꯅ ꯃꯥꯡꯂꯤꯕ ꯍꯧꯖꯤꯛꯇꯁꯨ ꯃꯁꯤꯡ ꯁꯨꯈ꯭ꯔꯕꯅꯤꯗ ꯁꯣꯏꯗ꯭ꯔꯦ ꯐꯩꯖꯥꯎꯒ ꯈꯝꯕꯒ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯑꯃ ꯁꯣꯏꯗꯅ ꯆꯠꯂꯝꯂꯅꯤ ꯑꯩ ꯈꯪꯉꯤ ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯒꯗꯤ ꯆꯥꯅꯤꯡꯗꯕ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ ꯈꯜꯂꯤꯕ ꯃꯣꯏ ꯑꯅꯤ ꯈꯪꯒꯅꯦꯕ ꯑꯩꯅ ꯀꯩꯗꯧꯒ ꯌꯦꯡꯉꯣꯕ ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯗꯨ ꯐꯩꯖꯥꯎꯒ ꯈꯝꯕꯒ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯀꯥꯟꯅꯕꯅ ꯀꯔꯣꯝ ꯆꯠꯈꯤꯕꯅꯣ ꯈꯪꯗ ꯁꯥꯎꯔꯤ ꯑꯠꯆꯥ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯅ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯅꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯒꯅꯤꯕ ꯍꯥꯏ 이붕어 ꯐꯩꯖꯥꯎꯒ ꯈꯝꯕꯒ 그럼 ꯆꯠꯀꯦ 우호우라 낭 우혹대부 아이디 샤 어떡나 락샤그래다 스와이 파우보단 셀러가 이행로게 강근이봐 라인 후키다 가야드 우시다번 오바이보 강로이드라도 하이나 그이도기요 ꯑꯁꯨꯝꯅ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯃꯨꯛ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯇꯍꯥ 하이 망디 셀리바 이붕어 낭나 숨 락보다 파이자오고 감바가도 뭐 우호우 락람라 모이 아니디 마이라 상기 마닝 땀나 짱하오바니 농가이라니 이봐 시대이디 농가이라니 이봐 마이라 상 마닝 아주들 로우다위 따롱가니 이봐 모이다 농가이라니 호시 딘나 코이니 그리는 뭐시 알시나 로리가 매합시나 아씨 야밍을 따져 못났디다 이따 이보 ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯅꯨꯁꯤ ꯂꯧꯔꯤꯉꯩꯗꯒ ꯃꯄꯨꯗꯣ ꯐꯨꯠ ꯂꯥꯎꯅꯒ ꯐꯥꯎꯁꯤꯜꯂꯛꯑꯗꯤ ꯇꯣꯛꯑꯦꯗꯣ ꯏꯕꯥꯅꯤ ꯈꯪꯉꯣꯏꯗ ꯃꯥꯅ ꯈꯪꯗꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯃꯇꯧ ꯃꯥꯟꯅꯕ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯏꯁꯤꯡ ꯐꯥꯎꯕ ꯁꯥꯏꯔꯒ ꯊꯛꯏ ꯍꯥꯏꯔꯤꯕꯅꯤꯀꯣ ꯃꯁꯤꯗꯩꯗ ꯆꯦꯡ ꯃꯔꯨ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯔꯒ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯥꯅꯨꯗꯨ ꯃꯁꯤꯡꯒ ꯍꯦꯛ ꯊꯤꯔꯒ ꯌꯦꯡꯕꯗ ꯋꯥꯠꯂꯝꯂꯗꯤ ꯁꯣꯏꯗꯅ ꯊꯤꯅꯔꯛꯀꯅꯤꯗ ꯏꯇꯥ ꯑꯗꯨꯒꯤ ꯋꯥꯕꯨ ꯆꯥꯕꯁꯤꯗ ꯍꯥꯟꯅ ꯂꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ ꯆꯥꯕꯕꯨ ꯂꯣꯏꯔꯗꯤ ꯀꯅꯥꯅ ꯈꯪꯖꯩ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯀꯥꯟꯗꯦꯁꯦ ꯊꯨꯅ ꯆꯥꯅꯕ ꯃꯇꯨꯁꯦ ꯁꯠ ꯐꯣꯏꯖꯤꯟꯁꯦ ꯃꯇꯨ ꯐꯥꯎꯕꯗꯤ ꯐꯣꯏꯕ ꯂꯣꯏꯔꯛꯇꯣꯔꯦ ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯒ ꯆꯥꯊꯔꯗꯤ 호네 어덕이디 나코이 아니 에이나 nganu matu yalaga nganu huranbanidana lauraga sallalani 쿠라 그럼도 이따 간바 까야드는 이문이 그럼드기 그가이드나 가이시 에이 나 코야니는 후란 기분 nganu 오독이 만남리 콜 리락리바니네 이씨 쿠라시 슈바 하이비 아래나 액다이질리 쿠라기 nganu du 아이코이 후데코 아이코이는 라우리부 nganu 시디 이따오 카면은 마용되게 보락보네 어쩌자 이문이 멋진 말이겠자 까야드 테이리브 너 멋진 나시 nganu 나신 티노 ngorong na koida ay laglam libanine nganu di hairud mati bawa amas ta hogde odugo mam na piro ika kwa ni masinji ude garai piro iya
삐로우데 미기 가누 후랄가 싸기 칸만 노엔이디네 뭐투지 싸워 어이 뭐투지 싸워 ꯑꯁ ꯈꯨꯔꯥ ꯑꯗꯨꯗꯤ ꯇꯧꯅꯨ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯈꯨꯔꯥ ꯍꯣꯏꯒꯤ ꯉꯥꯅꯨ ꯅꯠꯇꯦꯕꯅꯤ 어이 나코에니 아이는 나군 짭짜나 강방아니고 오이다 빠다바 따또 거라이는 삐로 어이야 삐로 하이디 꼭 삐로우잖아 파레 나코이는 삐로우야 아들바니나 레까이 따나발 라오부터 라오라게 오 레까이 예, 야래 쿠라 세 부비그로 쿠라 나 샤이는 꼭 삐락비 야바드다 누구 마시마시 하이비게 따져 나누 시기 머물수 나 코에닌 다시 내려가 싱락하다만 ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ ꯉꯥꯅꯨꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯒ ꯃꯃꯜꯁꯨ ꯑꯃꯨꯛ ꯁꯤꯡꯗꯧꯔꯤꯕ 싱바 따바니네 싱그레드 가이노 시라바니나 머멀 싱바 따바니드나 ꯑꯗꯨꯗꯤ ꯈꯨꯔꯥ ꯉꯥꯅꯨꯗꯨ ꯊꯝꯕꯤꯔꯝꯃꯣꯗꯅ 그리기 탐다이 바이데 헤이 너희 하이시니코 너희 레까이 강한 닝드레드 야누 투나 머멀수 싱락하다바니 밥 다레코 ꯑꯁ ꯉꯥꯅꯨꯁꯨ ꯆꯥꯕ ꯅꯠꯇꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯜ ꯁꯤꯡꯕ ꯇꯥꯔꯕ 무시 뿜무세 낭라 토간 멍아뜨네 ꯑꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯔꯕ ꯍꯨꯔꯥꯟꯕꯗꯤ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯅꯕ ꯇꯧꯒꯦ ꯍꯥꯏꯗꯨꯒꯤ ꯍꯨꯔꯨꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯗꯤ ꯑꯩꯁꯨ ꯍꯨꯔꯝꯈꯤꯗ꯭ꯔꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯣꯛꯂꯛꯄꯗꯨꯗ ꯈꯪꯂꯣꯏꯗꯕ꯭ꯔꯥꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯁꯤ ꯌꯧꯅ ꯇꯥꯟꯅꯔꯛꯇꯅ ꯏꯁꯤ ꯀꯥꯔꯛꯇꯅ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯃꯌꯨꯝꯁꯤꯅ ꯇꯥꯎ ꯀꯟꯊꯠꯇꯧꯔꯤꯕꯅꯤ ꯑꯩꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯅ ꯀꯜꯂꯤꯁꯦ ꯃꯇꯨꯡꯗ ꯈꯛꯇꯅꯤ ꯃꯃꯥꯡꯗ ꯑꯐꯥꯎꯕ ꯁꯥꯔꯨꯔꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯂꯣꯏꯗꯧꯔꯤ ꯄꯣꯠꯅꯤꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯇꯨꯡꯁꯤꯗ ꯑꯐꯥꯎꯕ ꯁꯥꯔꯤꯅꯤꯗꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯃꯇꯨꯡꯗ ꯑꯐꯥꯎ ꯁꯥꯕꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯀꯥꯟꯗꯦ ꯂꯥꯎꯁꯦ ꯃꯇꯨ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯍꯨꯟꯇꯣꯛꯂꯁꯤ ꯂꯥꯎ ꯑꯁ ꯄꯦꯟꯗꯦꯍꯦ ꯃꯇꯨ ꯑꯣꯏꯅ ꯆꯥꯍꯧꯕꯁꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯂꯣꯟ ꯑꯃꯨꯛ ꯁꯠꯂꯨꯔꯁꯤ ꯇꯣꯛꯑꯁꯤ ꯌꯥꯔꯦ ꯏꯇꯥꯎ ꯃꯣꯏꯗꯒꯤ ꯂꯨꯝꯕꯁꯤ ꯇꯣꯛꯑꯁꯤ ꯏꯕꯥꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯒꯣꯅꯣꯗꯣ ꯈꯪꯉꯤꯗꯅ ꯀꯩꯗꯧꯔꯕ ꯒꯣꯅꯣꯗ ꯒꯣꯅꯣ ꯍꯣꯏꯗꯒꯤ ꯑꯃꯨꯛ ꯂꯨꯝꯂꯨꯔꯁꯤ ꯑꯁ ꯑꯗꯨꯁꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅꯦ ꯈꯨꯔꯥ ꯑꯃꯨꯗꯒꯤ ꯇꯥꯗꯕꯅꯤꯅꯦ ꯍꯩ ꯑꯗꯨꯅꯗꯤ ꯈꯨꯔꯥꯗꯤ ꯈꯔꯗꯤ ꯐꯕꯅꯤꯍꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯊꯣꯏꯅꯁꯨ ꯁꯦꯟꯅꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯥꯟꯅꯗꯦ ꯃꯇꯨ ꯃꯔꯥꯡꯒꯁꯦ ꯑꯗꯨꯝ ꯇꯧꯍꯧꯔꯁꯅꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯣꯏꯗꯦ ꯀꯩ ꯀꯥꯟꯗꯕꯗ ꯀꯅꯥ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯏꯕꯥꯅꯤꯗꯕꯣ ꯂꯩꯖꯍꯧꯔꯁꯅꯨ ꯌꯥꯔꯁꯤ ꯆꯠꯁꯤ ꯂꯥꯎ ꯀꯥꯟꯄꯣꯠꯇꯦ ꯃꯤꯅ ꯎꯔꯁꯨ ꯃꯊꯣꯡ ꯍꯣꯛꯇꯕ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕ ꯃꯔꯥꯏꯅ ꯈꯟꯖꯔꯁꯅꯨ ꯑꯗꯨꯅꯤ ꯂꯥꯎ ꯆꯠꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯄ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯒꯣꯅꯣ ꯍꯣꯏꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯆꯠꯂꯝꯃꯤ ꯏꯇꯥꯎ ꯀꯩꯅꯣ ꯉꯥꯅꯨ ꯃꯀꯣꯟꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯅꯍꯥꯟꯋꯥꯏꯗꯤ ꯁꯣꯝꯗ ꯂꯩꯍꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯁꯤꯜꯂꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯆꯠꯄ ꯈꯔ ꯍꯧꯕꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯆꯤ ꯂꯦꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯇꯥꯎ ꯑꯗꯨꯅ ꯉꯛꯅ ꯍꯩ ꯈꯝꯕ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯐꯩꯖꯥꯎꯁꯨ ꯃꯇꯥꯎꯅ ꯇꯥꯛꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯇꯨꯅ ꯒꯣꯅꯣꯒꯤ ꯃꯆꯜꯒ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯌꯦꯅꯈꯥꯗꯒꯤ ꯃꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯇꯨ ꯑꯥꯗ ꯅꯨꯄꯥ ꯑꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯅꯤꯈꯛꯁꯤꯗ ꯑꯁꯤꯗ ꯂꯦꯞꯂꯝꯕꯅꯤꯅꯦ ꯑꯁ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯣꯏꯔꯤꯅꯤ ꯃꯣꯏꯒꯤ ꯈꯨꯠꯌꯦꯡꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯊꯣꯡꯅꯥꯎꯒꯁꯦ ꯑꯝꯇ ꯍꯥꯡꯖꯤꯟꯁꯤꯁꯦ ꯁꯣꯝꯗꯅ
ꯈꯝꯃꯒ ꯐꯩꯖꯥꯎꯒꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯁꯝꯕꯜ ꯑꯗꯨ ꯀꯥꯟꯊꯣꯔꯛꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯣꯛꯂꯒ ꯍꯨꯏꯁ, 시부 시럽니다. ꯑꯁ 이따 ꯑꯩꯗꯤ ꯀꯔꯤꯝꯇꯕꯨ ꯈꯟꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯄꯥꯝꯕꯅ ꯂꯣꯏꯔꯦ 헤라, ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ ꯀꯩꯅꯣ. ꯅꯪ ꯅꯍꯥꯟ ꯎꯖꯕꯒꯤ ꯋꯥꯅꯤ ꯄꯥꯝꯃꯗꯤ ꯑꯩꯅ ꯍꯥꯜꯂꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯂꯧꯔꯅꯤ ꯀꯩꯅꯣꯍꯦ, ꯌꯥꯔꯣꯏ ꯑꯗꯨꯗꯤ. ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯅꯤ. 이씨, ꯅꯪꯁꯨ ꯌꯥꯏꯍꯦ. ꯑꯦ ꯁꯨꯃꯥꯏꯅ ꯌꯦꯠꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯗꯅ ꯂꯧꯅꯕ ꯍꯣꯠꯅꯔꯒꯦ 이씨, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯅꯦ. ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯆꯠꯅꯔꯁꯤ ꯆꯠꯅꯔꯁꯤ. ꯈꯝꯕꯗꯨ ꯃꯁꯥꯒꯥꯇꯨ ꯅꯥꯟꯅ 이루ꯖꯊꯣꯛꯂꯒ ꯃꯐꯤꯒꯥꯇꯨ ꯅꯥꯟꯅ ꯁꯦꯠꯂꯒ ꯁꯟꯅ ꯂꯩꯊꯣꯛꯈꯤꯕ ꯃꯥꯅ ꯍꯦꯛ ꯍꯥꯠꯂꯒ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯡꯅ ꯁꯥꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯁꯦ ꯍꯦꯛꯇꯣꯛꯄ ꯄꯥꯝꯃꯨꯗꯅ ꯑꯩꯅ ꯑꯁꯨꯝ ꯊꯝꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯆꯥꯟꯅꯖꯕꯤ ꯑꯗꯨꯗ ꯄꯤꯅꯕ ꯍꯦꯛꯄ ꯇꯥꯔꯦꯗꯅ. ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯆꯥꯟꯅꯖꯕꯤ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯒꯗꯕꯅꯤꯀꯣ. ꯍꯩ ꯀꯩꯅꯣꯅꯦ ꯂꯩꯗꯨꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯅꯠꯇꯦ ꯂꯩꯗꯨꯅꯕꯨ ꯈꯪꯉꯦ ꯍꯥꯏꯕ꯭ꯔꯅꯦ ꯑꯦ, 이마, ꯈꯪꯕꯒꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ. ꯈꯪꯗ꯭ꯔꯒꯕꯨ ꯑꯩꯕꯨ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ 이마? ꯃꯁꯤꯗꯤ ꯑꯉꯥꯎꯕꯁꯤꯗꯤ 이마, ꯉꯥꯎꯕ ꯍꯥꯏꯕꯨ ꯅꯆꯥꯁꯤ ꯐꯖꯕꯤ ꯑꯃꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯕꯅꯦ 이마. ꯃꯁꯤꯗꯤ ꯆꯥꯅꯃꯛꯀꯤ ꯑꯋꯣꯏ ꯇꯥꯅ ꯉꯥꯎꯔꯦꯗꯅ ꯑꯁ, 이마 ꯑꯩ ꯊꯦꯡꯉꯦ. 이마ꯒ ꯉꯥꯡꯅꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨꯕꯨ ꯄꯠꯊꯠꯂꯒ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯗꯨꯁꯨ ꯑꯁꯣꯝꯗ ꯃꯁꯥ ꯅꯥꯟꯅ 이루ꯖ ꯃꯥꯏꯊꯖꯔꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯉꯥ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯕꯅꯤ ꯀꯩꯅꯣ ꯏꯁꯤꯡꯕꯨ ꯂꯩꯔꯗꯤ ꯉꯥ ꯂꯩ ꯍꯥꯏꯁꯤ ꯈꯪꯗꯦ ꯅꯪ ꯈꯪꯖꯗꯦ ꯅꯪꯗꯤ ꯀꯗꯥꯏꯗꯩ ꯈꯪꯅꯤꯒꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯉꯥꯁꯦꯞ ꯃꯥꯟꯕ ꯈꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯗꯨꯒ ꯄꯨꯜꯂꯒ ꯋꯥꯊꯤ ꯉꯥꯡꯕ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ ꯂꯨꯝꯕ ꯑꯁꯤꯇꯅꯤ ꯅꯪꯅ ꯈꯪꯉꯤꯕ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯐꯩꯅꯦ ꯑꯩꯒꯤꯗꯤ ꯏꯆꯦ ꯏꯕꯦꯝꯃꯗꯤ ꯃꯁꯤꯗ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯈꯣꯡꯃꯨ ꯐꯥꯎꯗꯅ ꯂꯩꯔꯤꯗꯨꯅꯤ ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯏꯅꯦ ꯁꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯁꯥꯎꯕꯤ ꯍꯥꯏꯔꯗꯤ ꯏꯆꯦꯒꯤ ꯁꯥꯎꯕ ꯍꯥꯏꯇꯥꯕ ꯃꯁꯤ ꯍꯩ ꯌꯥꯔꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯅꯣꯏ ꯑꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯈꯠꯅꯔꯤꯕꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯤꯅꯒ ꯇꯥꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯣꯛꯅꯕꯅ ꯂꯣꯏꯔꯅꯤ ꯌꯥꯔꯦ ꯏꯃꯥꯁꯨꯅꯦ ꯅꯆꯥꯅꯨꯄꯥ ꯀꯇꯟꯖꯥꯎꯁꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯣ 이세 마시디바 하이 낭수네 그이기노 나시시나 사우나바 와 하이루리바디 이씨 마나디 하나 아이게 사업이 하이게 하라가 어두게 이슈 하이니드나 나시나 하이바보 락나리바니 하이바 캉라바 막다다 나시신 남다네 헥 사홀리 낭시디바 아이고원다 하이브드나 뚜민 레이오이 어두가 모이다 하이라가나 사오게 angakpa imungida kanaba nate moigo sinaraga fajabido mina hana lumma lerama tare khamba do adar gulab adubo mamangda hek thambasu ikaiduna matungda lolaga asum mi achat awak uhandana fajaton hoina tholakpa ngaiduna gono hoigi thongalda lepni ngahak ngairaba phawbada tholakpa kawba leitaba aduda machinda tapna ꯀꯔꯤꯅ ꯄꯤꯅꯣ ꯈꯪꯗꯦꯕ ꯁꯨꯡꯇꯧ ꯊꯣꯛꯂꯛꯄ ꯂꯩꯇꯦꯕ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯂꯥꯛꯄ ꯎꯕꯗ ꯊꯥꯡꯊꯔꯒ ꯃꯇꯨꯡꯗ ꯂꯣꯠꯇꯅꯒꯁꯨ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯈꯝꯕ ꯍꯥꯏꯁꯤꯅ ꯇꯧ ꯁꯥꯔꯤꯁꯤꯅ ꯑꯣꯟꯊꯣꯛꯄꯅꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ
ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯃꯣꯏꯅꯗꯤ ꯀꯩ ꯈꯪꯉꯗꯅ ꯑꯩꯅ ꯃꯁꯤꯗꯩꯗ ꯐꯖꯕꯤꯗ ꯑꯟꯗꯔꯒꯨꯂꯥꯞ ꯄꯤꯒꯦꯗꯅ ꯄꯨꯔꯛꯂꯤꯕ ꯑꯁꯦ. ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯣꯏ ꯎꯅꯤꯗꯅ ꯀꯟꯅ ꯂꯣꯠꯂꯒ ꯂꯩꯔꯦ. ꯑꯦ ꯏꯇꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯉꯜꯂꯝꯃꯦꯗꯅ. ꯑꯦ ꯀꯩꯅꯣꯗꯅ? ꯌꯦꯡꯕ ꯌꯥꯔꯣꯏꯍꯦ ꯁꯤꯗꯤ. ꯀꯩꯅꯣ ꯌꯦꯡꯒꯦ ꯍꯥꯏ ꯋꯥꯅꯤ. ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ. ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯗ. ꯑꯝꯇ ꯌꯦꯡꯒꯦ ꯃꯤ. ꯑꯁ, ꯃꯤꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯊꯛ ꯄꯤꯁꯤꯟꯕꯗ ꯀꯅꯥꯅ ꯌꯥꯔꯛꯇꯕ ꯌꯥꯔꯛꯑꯗꯕꯅꯤꯅꯦ. 이씨, ꯌꯥꯝ ꯈꯪꯅ ꯍꯥꯏꯗ. ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯕꯗꯕꯣ ꯑꯇꯔ ꯒꯨꯂꯥꯞꯅ ꯀꯩꯗꯧꯖꯅꯤꯒꯦ? ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯅꯪꯁꯨ. ꯅꯨꯄꯤꯅ ꯄꯥꯝꯖꯕꯁꯦ ꯑꯗꯔ ꯒꯨꯂꯥꯞꯅꯦ, ꯑꯗꯔ ꯒꯨꯂꯥꯞ. ꯑꯦ, ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯕ? ꯑꯣ, ꯑꯗꯨ ꯕ꯭ꯔꯣ, ꯑꯩꯅ ꯃꯅꯤꯡꯒꯤ ꯃꯦꯃꯤꯗ ꯍꯪꯕꯗ ꯃꯥꯅ ꯍꯥꯏꯔꯛꯄ. ꯃꯤꯃꯤ ꯑꯉꯥꯎꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯒ ꯅꯪꯅ ꯊꯥꯖꯔꯤꯕ? ꯑꯉꯥꯎꯕꯤ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅꯤꯗꯅ. ꯅꯨꯄꯤꯅꯤ ꯅꯨꯄꯤ. ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯣ ꯈꯪꯂꯤꯕꯅꯤ. ꯑꯉꯥꯎꯕꯤꯗꯨꯅꯕꯨ ꯌꯥꯝꯅ ꯈꯪꯂꯝꯃꯅꯤꯕ. ꯈꯪꯅꯤꯍꯦ, ꯅꯪꯅ ꯀꯩ ꯈꯪꯉꯗꯅ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯐꯖꯇꯣꯟ ꯑꯗꯨ ꯒꯣꯅꯣꯒꯤ ꯃꯆꯜ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯦꯠꯅꯕ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ. ꯑꯦ, ꯇꯥ ꯈꯝꯕ, ꯇꯥ ꯐꯩꯖꯥꯎ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ? ꯑꯁꯤꯗ. 이짤, ꯑꯁꯤ ꯅꯨꯄꯥ ꯑꯅꯤꯁꯤꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯂꯨꯝꯂꯒ ꯌꯦꯡꯂꯝꯕꯗꯣ. ꯑꯁꯦꯡꯕꯔꯣ? ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ? ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯝꯇ ꯉꯥꯏ. ꯑꯁ, ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯅꯍꯧꯗꯦꯍꯦ. ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯉꯥꯏꯕꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯍꯦꯔꯥ, ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯃꯇꯨꯡꯗꯨꯝ ꯏꯜꯂꯨꯒꯦꯗ. ꯑꯦ, ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯤ. ꯅꯪꯁꯨ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨ ꯀꯩꯅꯣ. ꯆꯠꯀꯦ ꯑꯩꯁꯨ. 이짤, ꯃꯣꯏꯁꯦ ꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯑꯦ. ꯀꯝꯗꯧꯅꯤ? ꯑꯩ ꯇꯧꯒꯦꯁꯦ. ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯏꯅꯝꯃ. ꯑꯁ, ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯀꯝꯗꯧꯕ? ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯣꯏ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯏꯁꯦ? ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯀꯩꯅꯣꯅꯦ. ꯁꯨꯝ ꯍꯥꯏꯕꯨ ꯀꯩꯅꯣꯕ? ꯀꯩꯒꯤꯅꯣꯕ ꯁꯨꯝ ꯏꯟꯅꯔꯛꯏꯁꯦ? ꯐꯖꯕꯤꯁꯤꯒꯤ ꯃꯃꯤꯡ. ꯏ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯤ ꯐꯖꯕꯤ ꯀꯧꯋꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯐꯖꯕꯤ ꯀꯧꯕ꯭ꯔꯥ? ꯏꯇꯥꯎꯗꯤ ꯁꯨꯝ ꯃꯃꯤꯡ ꯈꯪꯗꯕꯒꯤ ꯐꯖꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯧ, ꯃꯥꯅꯤ ꯏꯇꯥꯎ. ꯑꯗꯣ ꯐꯖꯕꯤ ꯀꯧꯕ꯭ꯔꯣ? ꯀꯧꯗꯦ. ꯅꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯐꯨꯍꯟꯕ ꯁꯣꯏꯖꯔꯣꯏ. ꯑꯣ, ꯈꯪꯂꯦ ꯌꯥꯔꯦ. ꯐꯖꯕꯤ ꯀꯧꯋꯦ ꯑꯗꯨ ꯈꯪꯉꯤ. ꯑꯗꯨꯒ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯏꯟꯅꯕꯁꯦ ꯅꯣꯏꯅ ꯍꯔꯥꯎꯏ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ? ꯑꯗꯣ ꯐꯖꯕꯤ, ꯂꯩ ꯁꯤꯝꯇꯪ. ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯅ? ꯑꯦ, ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ? ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯐꯖꯕꯤꯁꯤꯗꯅꯦ ꯑꯩꯗꯤ. ꯈꯪꯅꯤꯕ, ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦ. ꯑꯦ, ꯃꯗꯨꯗꯗꯤ ꯇꯧꯅꯤ ꯏꯕꯦꯝꯃ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯩꯗꯨ ꯀꯣꯟꯅ ꯄꯤꯌꯨꯗꯅ. ꯑꯗꯣ ꯐꯖꯕꯤ, ꯃꯥꯒꯤ ꯂꯩꯁꯦ ꯂꯧꯅꯤꯡꯗ꯭ꯔꯁꯨ ꯑꯩꯒ ꯈꯪꯅꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ? ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤꯅꯦ. ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨ. ꯐꯖꯕꯒꯤ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅꯦꯕ, ꯈꯪꯅꯤꯕ. ꯍꯣ ꯂꯩꯀꯥꯏ, ꯁꯤꯗ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯔꯦ. ꯍꯣ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯔꯦ. ꯐꯖꯇꯣꯟ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯇꯥꯄꯥꯊꯥꯎ, ꯅꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ. ꯀꯥꯔꯟ ꯇꯥꯕ ꯑꯗꯨꯒꯤꯅꯤꯗ. ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ. ꯏꯕꯨꯡ ꯑꯅꯤ, ꯋꯥꯔꯧꯕꯤꯅꯨ. ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥꯅꯦ. ꯑꯗꯨꯅ ꯀꯥꯔꯟ ꯇꯥꯕꯤꯔꯅꯨ. ꯌꯥꯔꯅꯤꯗꯅ. ꯂꯥꯛꯑꯣ, ꯆꯠꯂꯁꯤ. ꯑꯁ, ꯆꯣꯞꯄꯤꯍꯦ. ꯀꯩꯁꯨ ꯅꯠꯇꯕꯗ. ꯅꯪ ꯅꯠꯇ꯭ꯔꯣ ꯁꯦ? ꯑꯦ,
ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ?